Thaina mamangayda leibak amada sauba hendaba kaksu sangba piktru kauba nupa ama leirammi. Mahaksi sahidi phana yamle adubu mahaki wangba saubaki sangdi pikliba sahi ani ahum subada ngairiba angang masa amaga sap manarammi. Piktru yamna saukraba konungum laba yum amada ngaitom leirammi. Aduga mahak matam ayambada yumdagi sumapan thoklamde. Aduga karigumba matamda mahakna mapanda thoraktuna koithorakpa tarabadi mahaki makokta yamna sauba tupi ama hek ublammi. Aduga mahaki makhongdasu hek yengbada yamna angakpa phauba asauba sendal amasu tonglammi. Sendal dusu asukki matik yamna sawi. Mahaki piklaba makhong aduga sendal aduga di yamna sanaramde. Aduga maru oina mahaki khwang adudasu asauba asangba thangsang amasu hek yanduna chatli. Mahaki asigumba matawasida piktrubu hek uruba mipum khudingmakki thamoidadi yamna nokningba phaurammi. Makhoigi lekaidugi angang makhaina piktrubu thorakpa urabadi tanaduna makhoi mayam changlaga piktrubu hek laknabirammi. Adubu piktru yamna puksial sengba afaba miyoi ama oibana angang sing aduna mahakpu laknarabasu manadi karimata khoikha lingkha tharamde. Angang sing aduga onsinaduna thoina henadum harau loinarammi. Nongmasu hanagi matawgumna piktru kaithel karuge haiduna mahaki mapidu losilaga mahak mayumdagi thoraklammi. Mana thorakpadu ubada laikaidugi angang singdu magi akoibada kochen chenduna tanaduna laknaba hauraklammi. Angang amana piktruda asumna hairammi. Kaka piktru ngasidi kadaida koidoribano? Nangidi namanabasu amata leitabanina aikoiga oina koiba satminarusi. Haha, hoy aigi apikpa marup mayam satminarusi. Adubu kaka karigino nangna thabak satpa khudingi achauba phirol sendal aduga thang hek puraga satlibasibo. Aduburo aise pikpanina aibu mina uraga kinanaba haiduna achauba potsai mayamse set chare hairaga chatlibani do. Angang mayamdugi maraktagi yamna ngausinaba mathong yamna sadaba thembung kauba angang ama khakna hairammi. As nasinthinuda kaka piktru nangi sendal do aikhoi swagi kaithel dasu yenba ude. Aduna nangi sendal aduga achauba tupi do aduga di nangna mingondagi huralakpa oirini. Wahaidu hektaru badagi di piktru khangsau sauninglura male. Thembungda sauna yenglammi thuna thembunggi mayum tana prap satki. Mataw aduda thembungdi yamna pakhatlammi. Mana haikhiba phattaba wahaising adu piktruna mapada tamkhragani khanbada wakhal yamna warammi. Adubu mahak karigi upai lei. Masong pak naidana ahalda nganglurabanina dandi phangbada tare do. Piktru yamna sauna thembunggi mapabu kauraga hairammi. Ho tasau boleh bida bro. Oh leye kanano. Tasau aini piktru ni mapan somda amukta thokpira o. Piktru nang oire ko kari lere bage nang na tasau gi da lakpa bo. Tasau kaino ni tasau gi sanu pa thembung se khara amukta warak piyo. Aina seli sari ba fizol aduga tongliba sendal asibu mana aibu mingondagi huralakbani kaidana hairakibani ne. Asuk yamna masong pak naidana ngangbase nanaudi khara khajik nungajade. Piktru adumain hek haibra ne. Ngaiko ai tauke ko. Ipagi thembung nangdi karigi adungna masong pak naidana nangi kakasida hairuribano. Ha natte nangonda adugumba wahai wata dubu kanana ngango haidana tambi bagen hai. Law sida law nangi kaka piktruda soikre ngakpiyu haina hairu law. Thembung kapli sari tauraga changaklammi piktruda tapna hairammi. Kaka ai soikre matungdadi adumna haijareroi aibu amukta ngakpiyu. Ho adunidana isasidi. Yengoi kaka wa haige nang ngasi hariba wahai wata do ahal lamanda haiba haunade ko. Ngasi haiba nimisidagidi adumna masong pak naidaba thabak to tauba yade ko. Hoi kaka. Pare
ꯑꯗꯨꯗꯤ ꯑꯩꯁꯨ ꯑꯃꯨꯛ ꯍꯟꯈ꯭ꯔꯒꯦ ꯇꯥꯆꯧ ꯑꯗꯨꯗꯤ ꯅꯅꯥꯎ ꯑꯃꯨꯛ ꯆꯠꯈ꯭ꯔꯒꯦ ꯐꯔꯦ ꯐꯔꯦ ꯌꯧꯔꯣ ꯌꯧꯔꯣ ꯄꯤꯛꯇ꯭ꯔꯨꯅ ꯍꯦꯛ ꯆꯠꯈꯤꯕꯒ ꯊꯦꯝꯕꯨꯡꯒꯤ ꯃꯄꯥꯅ ꯊꯦꯝꯕꯨꯡꯗ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯝꯃꯤ ꯏꯄꯥꯒꯤ ꯊꯦꯝꯕꯨꯡ ꯅꯪ ꯁꯤꯕꯨ ꯀꯔꯝ ꯀꯥꯟꯗ ꯋꯥꯈꯜ ꯇꯥꯒꯗꯧꯔꯤꯕꯅꯣ ꯌꯦꯡꯉꯣꯏ ꯏꯄꯥ ꯋꯥ ꯍꯥꯏꯒꯦ ꯅꯍꯥꯛꯀꯤ ꯀꯀꯥ ꯄꯤꯛꯇ꯭ꯔꯨꯁꯦ ꯅꯈꯣꯏꯒꯤ ꯃꯤꯠꯇ ꯑꯄꯤꯛꯄ ꯅꯈꯣꯏꯒꯨꯝꯕ ꯑꯉꯥꯡ ꯃꯆꯥ ꯑꯃ ꯑꯣꯏꯅ ꯎꯖꯔꯕꯁꯨ ꯃꯍꯥꯛꯁꯦ ꯑꯉꯥꯡ ꯅꯠꯇꯦꯅꯦ ꯍꯩ ꯄꯤꯛꯆꯔꯕꯁꯨ ꯆꯝꯄ꯭ꯔꯥ ꯃꯁꯤꯡꯒꯨꯝꯕꯅꯤ ꯃꯍꯥꯛꯇꯤ ꯅꯄꯥ ꯑꯩꯈꯣꯏꯅ ꯇꯧꯕ ꯉꯝꯗ꯭ꯔꯕ ꯊꯕꯛ ꯀꯌꯥ ꯑꯃ ꯄꯥꯡꯊꯣꯛꯇꯨꯅ ꯇꯧꯈ꯭ꯔꯕꯅꯤ ꯑꯗꯨꯒꯅꯦ ꯑꯋꯥ ꯑꯅꯥ ꯈꯨꯗꯣꯡꯊꯤꯕ ꯀꯌꯥ ꯑꯃ ꯃꯥꯌꯣꯛꯅꯗꯨꯅ ꯉꯁꯤ ꯐꯥꯎꯕꯗ ꯍꯤꯡꯕ ꯉꯝꯂꯛꯂꯤꯕꯅꯤ ꯄꯥꯕ ꯀꯀꯥ ꯄꯤꯛꯇ꯭ꯔꯨꯗꯤ ꯀꯝꯗꯧꯅ ꯈꯨꯗꯣꯡꯊꯤꯕ ꯇꯥꯔꯨꯔꯤꯕ ꯃꯥꯗꯤ ꯀꯣꯅꯨꯡꯒꯨꯝꯂꯕ ꯌꯨꯝꯖꯥꯎ ꯑꯃꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯂꯤꯕꯁꯤꯗꯤ ꯆꯨꯝꯃꯤ ꯅꯪꯅ ꯍꯥꯏꯔꯤꯕꯗꯣ ꯍꯧꯖꯤꯛꯄꯨꯗꯤ ꯃꯍꯥꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯉꯤ ꯑꯗꯨꯕꯨꯅꯦ ꯃꯥꯡꯂꯝꯆꯠꯇ ꯋꯥꯖꯔꯛꯄꯒꯤ ꯃꯍꯩꯅ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯅꯨꯡꯉꯥꯏꯅ ꯍꯤꯡꯉꯤ ꯍꯥꯏꯅꯕꯗꯣ ꯃꯗꯨꯅꯤ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯇꯧꯔꯤꯕꯁꯦ ꯄꯥꯕ ꯑꯗꯨꯗꯤ ꯀꯀꯥ ꯄꯤꯛꯇ꯭ꯔꯨꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤꯗꯣ ꯅꯆꯥꯗ ꯑꯃꯨꯛꯇ ꯂꯤꯕꯤꯌꯨꯕ ꯅꯆꯥꯗꯤ ꯄꯥꯕꯅ ꯍꯧꯖꯤꯛ ꯍꯥꯏꯈꯤꯕ ꯋꯥꯍꯩ ꯈꯔꯗꯨꯗꯒꯤ ꯀꯀꯥ ꯄꯤꯛꯇ꯭ꯔꯨꯒꯤ ꯋꯥꯔꯤꯗꯣ ꯌꯥꯝꯅ ꯇꯥꯅꯤꯡꯉꯦ ꯂꯤꯒꯦ ꯇꯥꯔꯣꯀꯣ ꯑꯁꯨꯝꯅ ꯋꯥꯔꯤ ꯂꯤꯕ ꯍꯧꯔꯛꯂꯝꯃꯦ ꯋꯥꯔꯤꯗꯤ ꯑꯁꯤꯅꯤ ꯄꯤꯛꯇ꯭ꯔꯨꯒꯤ ꯃꯄꯥ ꯏꯕꯨꯡꯉꯣ ꯆꯥꯎꯔꯦꯜ ꯂꯩꯕꯥꯛꯇꯨꯒꯤ ꯑꯣꯏꯅ ꯌꯥꯝꯅ ꯃꯁꯥ ꯃꯎ ꯐꯕ ꯆꯥꯎ ꯁꯥꯡꯕ ꯑꯀꯟꯕ ꯃꯤ ꯑꯃꯅꯤ ꯃꯇꯝ ꯀꯨꯏꯅ ꯃꯃꯤꯠꯇ ꯃꯆꯥ ꯎꯕ ꯐꯪꯖꯔꯨꯗ꯭ꯔꯕꯤ ꯄꯤꯛꯇ꯭ꯔꯨꯒꯤ ꯃꯃꯥ ꯑꯃꯗꯤ ꯃꯄꯥ ꯑꯅꯤꯗꯨ ꯃꯈꯣꯏꯒꯤ ꯃꯆꯥ ꯑꯃ ꯐꯪꯖꯔꯒꯅꯤ ꯈꯟꯕꯗ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ ꯑꯗꯨꯕꯨ ꯄꯤꯛꯇ꯭ꯔꯨ ꯄꯣꯛꯄ ꯅꯨꯃꯤꯠ ꯑꯗꯨꯃꯛꯇꯗ ꯃꯍꯥꯛꯄꯨ ꯄꯣꯛꯄ ꯃꯃꯥ ꯑꯗꯨꯗꯤ ꯑꯗꯨꯃꯛ ꯂꯩꯈꯤꯗ꯭ꯔꯦ ꯃꯇꯧ ꯑꯁꯤꯗ ꯆꯥꯎꯔꯦꯜꯒꯤ ꯊꯃꯣꯏꯗꯤ ꯃꯆꯦꯠ ꯀꯌꯥ ꯃꯔꯨꯝ ꯊꯣꯛꯅ ꯀꯥꯏꯈꯤ ꯃꯍꯥꯛꯅ ꯊꯣꯏꯅ ꯍꯦꯟꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯗꯤ ꯃꯈꯣꯏꯒꯤ ꯅꯨꯡꯁꯤꯔꯕ ꯃꯆꯥꯗꯨ ꯌꯥꯝꯅ ꯄꯤꯛꯅ ꯈꯨꯕꯤꯃꯨꯛꯇꯪ ꯆꯥꯎꯕ ꯑꯉꯥꯡ ꯑꯃ ꯑꯣꯏꯅ ꯄꯣꯛꯂꯝꯃꯤ ꯃꯔꯝ ꯑꯁꯤꯅꯁꯨ ꯆꯥꯎꯔꯦꯜꯗꯤ ꯍꯦꯟꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯔꯝꯗꯦ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯑꯄꯤꯛꯄ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯕꯨ ꯌꯦꯡꯂꯒ ꯑꯉꯥꯡꯗꯨꯒꯤ ꯃꯤꯡꯁꯨ ꯄꯤꯛꯇ꯭ꯔꯨ ꯍꯥꯏꯅ ꯊꯣꯟꯈꯤ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯆꯥꯎꯕꯗꯤ ꯍꯦꯜꯂꯝꯗꯦ ꯄꯤꯁꯛ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯑꯃꯒꯨꯝꯅ ꯆꯥꯎꯔꯝꯃꯤ ꯃꯇꯧ ꯑꯁꯤꯗ ꯆꯥꯎꯔꯦꯜꯗꯤ ꯃꯆꯥꯅꯨꯄꯥꯒꯤ ꯈꯟꯕꯗ ꯋꯥꯈꯜ ꯌꯥꯝꯅ ꯋꯥꯔꯝꯃꯤ ꯅꯣꯡꯃ ꯆꯥꯎꯔꯦꯜꯅ ꯃꯆꯥꯕꯨ ꯃꯅꯥꯛꯇ ꯀꯧꯁꯤꯜꯂꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯝꯃꯤ ꯏꯄꯥꯒꯤ ꯄꯤꯛꯇ꯭ꯔꯨ ꯌꯦꯡꯉꯣꯏ ꯉꯁꯤꯗꯤ ꯏꯄꯥ ꯅꯪꯉꯣꯟꯗ ꯋꯥ ꯈꯔ ꯍꯥꯏꯒꯦ ꯄꯥꯕ ꯀꯔꯤ ꯋꯥꯐꯝ ꯑꯣꯏꯔꯕꯅꯣ ꯌꯦꯡꯉꯣꯏ ꯄꯥꯕꯁꯦ ꯍꯧꯖꯤꯛꯇꯤ ꯑꯍꯜ ꯌꯥꯝꯅ ꯑꯣꯏꯁꯤꯜꯂꯛꯂꯦ ꯑꯗꯨꯒ ꯀꯔꯝꯕ ꯃꯇꯝꯗ ꯁꯤꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯁꯨ ꯇꯝꯕ ꯉꯝꯗ꯭ꯔꯦ ꯑꯗꯨꯅ ꯄꯥꯕꯅ ꯅꯪꯉꯣꯟꯗ ꯍꯥꯏꯒꯗꯕꯗꯤ ꯍꯌꯦꯡ ꯑꯩꯅ ꯁꯤꯈ꯭ꯔꯕ ꯃꯇꯨꯡꯗ ꯅꯍꯥꯛꯅ ꯃꯐꯝꯁꯦ ꯊꯥꯗꯣꯛꯇꯨꯅ ꯃꯥꯂꯦꯝꯁꯤ ꯁꯤꯟꯕ ꯊꯨꯡꯅ ꯆꯠꯇꯨꯅ ꯅꯪꯒꯤ ꯅꯔꯥꯏꯕꯛ ꯌꯦꯡꯖꯔꯨꯒꯗꯕꯅꯤ ꯃꯐꯝꯁꯤꯗꯗꯤ ꯅꯪꯒꯤ ꯆꯥꯅꯕ ꯃꯔꯨꯞ ꯀꯅꯥꯃꯠꯇ ꯂꯩꯇꯦꯗꯣ ꯅꯪꯒꯤ ꯑꯄꯤꯛꯄ ꯅꯑꯣꯡ ꯅꯇꯧ ꯑꯗꯨꯗ ꯈꯨꯜ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯅꯪꯕꯨ ꯎꯔꯒ ꯅꯣꯛꯅꯕꯤꯒꯗꯕꯒꯤ ꯍꯦꯛ ꯇꯧꯔꯤꯕꯁꯦ ꯏꯄꯥꯗꯤ ꯌꯦꯡꯕ ꯅꯨꯡꯉꯥꯏꯇꯦꯅꯦꯍꯦ ꯑꯗꯨꯅ ꯅꯪꯅ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯃꯁꯛ ꯊꯣꯛꯄ ꯊꯕꯛ ꯀꯌꯥ ꯑꯃ ꯇꯧꯗꯨꯅ ꯅꯁꯥ ꯅꯇꯣꯝꯇ ꯅꯔꯣꯝꯗꯣꯝ ꯂꯦꯞꯇꯨꯅ ꯍꯤꯡꯕ ꯉꯝꯅꯅꯕ ꯍꯣꯠꯅꯖꯒꯗꯕꯅꯤ ꯄꯥꯕꯅ ꯍꯥꯏꯔꯤꯕ ꯋꯥ ꯈꯨꯗꯤꯡꯃꯛ ꯅꯆꯥ ꯏꯟꯖꯒꯦ ꯑꯗꯨꯕꯨ ꯄꯥꯕ ꯑꯩꯒꯤꯁꯨ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯑꯃꯈꯛꯇꯪꯗꯤ ꯍꯥꯏꯖꯒꯦ ꯍꯥꯏꯌꯨ ꯏꯆꯥꯅ ꯄꯥꯝꯂꯤꯕꯗꯣ ꯀꯔꯤꯅꯣ ꯄꯥꯕ ꯍꯌꯦꯡ ꯑꯩꯅ ꯃꯁꯛ ꯊꯣꯛꯄ ꯊꯕꯛ ꯀꯌా ꯑꯃ ꯇꯧꯔꯨꯔꯕ ꯃꯇꯨꯡꯗ ꯃꯐꯝꯁꯤꯗ ꯑꯃꯨꯛ ꯍꯜꯂꯛꯇꯨꯅ ꯍꯤꯡꯖꯒꯦ ꯄꯥꯕ ꯑꯃꯗꯤ ꯏꯃꯥꯅ ꯊꯝꯕꯤꯔꯝꯕ ꯃꯐꯝꯁꯤꯗ ꯅꯆꯥꯒꯤ ꯑꯔꯣꯏꯕ ꯌꯥꯍꯤꯞ ꯑꯣꯏꯖꯒꯦ ꯏꯄꯥꯒꯤ ꯄꯤꯛꯇ꯭ꯔꯨ ꯉꯁꯤ ꯏꯆꯥꯒꯤ ꯋꯥꯁꯤ ꯇꯥꯕꯗ ꯏꯄꯥꯒꯤ ꯊꯃꯣꯏꯁꯦ ꯀꯥꯏꯔꯦꯅꯦ ꯍꯩ ꯌꯥꯏ ꯏꯆꯥꯒꯤ ꯋꯥꯈꯜꯗꯣ ꯏꯄꯥꯅ ꯌꯥꯏ ꯅꯍꯥꯛꯅ ꯍꯌꯦꯡ ꯃꯅꯨꯡ ꯃꯇꯝ ꯆꯥꯔꯦ ꯍꯥꯏꯕ ꯀꯥꯟꯗꯨꯗ ꯃꯐꯝꯁꯤꯗ ꯑꯃꯨꯛ ꯂꯥꯛꯇꯨꯅ ꯍꯤꯡꯂꯛꯈꯣ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯆꯥꯎꯔꯦꯜꯁꯨ ꯇꯥꯏꯕꯪꯄꯥꯟ ꯊꯥꯗꯣꯛꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯄꯤꯛꯇ꯭ꯔꯨꯅ ꯃꯄꯥꯕꯨꯡꯅ ꯍꯥꯏꯔꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯈꯣꯏꯒꯤ ꯂꯩꯕꯥꯛꯇꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯅꯕ ꯁꯦꯝ ꯁꯥꯔꯝꯃꯤ ꯃꯍꯥꯛꯅ ꯃꯄꯥꯕꯨꯡꯒꯤ ꯌꯥꯝꯅ ꯆꯥꯎꯔꯕ ꯐꯤꯖꯣꯜꯁꯤꯡ ꯑꯗꯨꯕꯨ ꯀꯛꯊꯠꯇꯨꯅ ꯃꯍꯥꯛꯀꯤ ꯑꯣꯏꯕ ꯑꯄꯤꯛꯄ ꯐꯤꯖꯣꯜ ꯁꯦꯝꯂꯝꯃꯤ ꯑꯗꯨꯒ ꯃꯀꯣꯛꯇ ꯃꯄꯥꯕꯨꯡꯒꯤ ꯆꯥꯎꯔꯕ ꯇꯨꯄꯤ ꯑꯗꯨꯕꯨꯁꯨ ꯎꯞꯁꯤꯜꯂꯝꯃꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯃꯄꯥꯕꯨꯡꯅ ꯄꯥꯏꯔꯝꯕ ꯊꯥꯡꯁꯥꯡ ꯑꯗꯨꯃꯁꯨ ꯌꯥꯟꯁꯤꯜꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛ ꯆꯠꯄ ꯍꯧꯔꯝꯃꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯄꯤꯛꯇ꯭ꯔꯨꯅ ꯌꯥꯝꯅ ꯉꯛꯂꯕ ꯃꯐꯝ ꯑꯃꯗ ꯊꯨꯡꯂꯝꯃꯤ
ꯃꯐꯝꯗꯨ ꯏꯀꯪ ꯊꯣꯛꯈꯤꯕꯒꯤ ꯏꯁꯤꯡ ꯑꯃꯠꯇ ꯐꯪꯗꯕꯗꯧꯅꯁꯨ ꯇꯧꯔꯝꯃꯤ꯫ ꯅꯨꯡꯁꯥꯒꯤ ꯃꯩꯁꯥꯅꯒ ꯀꯟꯕꯅꯦ ꯂꯦꯞꯇꯅ ꯂꯥꯛꯄꯒꯤ ꯋꯥꯔꯕ ꯄꯤꯛꯇ꯭ꯔꯨ ꯏꯁꯤꯡ ꯌꯥꯝꯅ ꯈꯧꯔꯥꯡꯕ ꯐꯥꯎꯔꯝꯃꯤ ꯑꯗꯨꯒ ꯆꯥꯛꯁꯨ ꯌꯥꯝꯅ ꯂꯥꯝꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯃꯇꯣꯝꯇ ꯈꯟꯖꯔꯝꯃꯤ, ꯏꯁ, ꯃꯐꯝꯁꯤꯗꯗꯤ ꯏꯁꯤꯡ ꯐꯪꯕ ꯌꯥꯕ ꯃꯐꯝꯒ ꯑꯃꯠꯇ ꯂꯩꯇꯕ ꯖꯥꯠꯂꯅꯦ? ꯑꯩꯗꯤ ꯏꯁꯤꯡ ꯌꯥꯝꯅ ꯈꯧꯔꯥꯡꯕꯅ ꯁꯤꯒꯗꯧꯔꯦ, ꯀꯝꯗꯧꯅꯤ? ꯑꯁꯨꯝꯅ ꯍꯦꯛ ꯈꯟꯕꯒꯗꯤ ꯌꯥꯝꯅ ꯄꯤꯛꯄ ꯁꯅꯥꯎ ꯃꯆꯥ ꯑꯃꯒꯤ ꯈꯣꯡꯒꯨꯜꯗ ꯑꯔꯪꯕ ꯏꯁꯤꯡꯅ ꯅꯤꯛ ꯅꯤꯛ ꯂꯥꯎꯅ ꯆꯣꯟꯕ ꯃꯈꯩ ꯌꯥꯎꯔꯒ ꯂꯩꯕ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯌꯥꯝꯅ ꯊꯨꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯏꯁꯤꯡꯗꯨꯕꯨ ꯊꯛꯀꯦ ꯇꯧꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯈꯣꯡꯒꯨꯜꯗ ꯌꯥꯎꯔꯝꯕ ꯏꯁꯤꯡꯗꯨ ꯈꯨꯗꯛ ꯑꯗꯨꯗ ꯑꯔꯪꯕ ꯅꯨꯡ ꯃꯆꯥ ꯑꯃꯈꯛ ꯑꯣꯟꯊꯣꯛꯈ꯭ꯔꯦ꯫ ꯃꯇꯧ ꯑꯗꯨꯗ ꯄꯤꯛꯇ꯭ꯔꯨ ꯌꯥꯝꯅ ꯉꯛꯅ ꯍꯥꯏꯔꯝꯃꯤ, "ꯏ, ꯀꯔꯤꯅꯣ ꯇꯧꯔꯤꯕ ꯃꯇꯧꯁꯤꯕꯣ? ꯍꯧꯖꯤꯛꯇ ꯏꯁꯤꯡ ꯌꯥꯎꯔꯝꯕꯗꯨꯕꯨ ꯑꯔꯪꯕ ꯅꯨꯡ ꯑꯣꯟꯊꯣꯛꯈ꯭ꯔꯦ? ꯃꯐꯝꯁꯦ ꯑꯔꯥꯏꯕ ꯑꯆꯝꯕ ꯃꯐꯝ ꯃꯥꯟꯗꯦ꯫ ꯌꯥꯔꯤꯕ ꯃꯈꯩ ꯃꯐꯝꯁꯦ ꯊꯨꯅ ꯂꯥꯟꯊꯣꯛꯇꯕ ꯌꯥꯗ꯭ꯔꯦ꯫ ꯑꯁ, ꯑꯗꯨꯕꯨ ꯑꯩꯗꯤ ꯆꯥꯛꯁꯨ ꯌꯥꯝꯅ ꯂꯥꯝꯃꯦ, ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯏꯁꯤꯡꯁꯨ ꯌꯥꯝꯅ ꯈꯧꯔꯥꯡꯂꯤꯕꯅꯤ꯫ ꯈꯪꯗ꯭ꯔꯦ, ꯄꯨꯛꯇ ꯀꯔꯤ ꯑꯃꯠꯇꯁꯨ ꯌꯥꯎꯗꯅ ꯀꯝꯗꯧꯅ ꯑꯩꯅ ꯈꯣꯡꯂꯩ ꯊꯨꯅ ꯆꯠꯄ ꯉꯝꯗꯧꯔꯤꯕꯅꯣ? ꯑꯗꯨꯕꯨ ꯐꯔꯦ, ꯏꯁꯣꯔ ꯃꯥꯒꯤ ꯅꯣꯡꯗꯝ ꯌꯦꯡꯕ ꯍꯥꯏꯕꯗꯨꯅꯤ." ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯃꯍꯥꯛ ꯃꯐꯝꯗꯨꯗꯒꯤ ꯑꯃꯨꯛ ꯆꯠꯄ ꯍꯧꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯅꯤꯅꯤ ꯀꯔꯤꯃꯠꯇ ꯆꯥꯗ ꯊꯛꯇꯅ ꯑꯁꯨꯝ ꯂꯥꯛꯄꯁꯤꯗ ꯍꯥꯏꯔꯤꯕ ꯂꯝꯗꯨ ꯂꯥꯟꯊꯣꯔꯛꯂꯝꯃꯤ꯫ ꯃꯐꯝꯗꯨꯗꯒꯤ ꯍꯦꯛ ꯂꯥꯟꯊꯣꯔꯛꯄꯒ ꯌꯥꯝꯅ ꯆꯥꯎꯔꯕ ꯂꯩꯕꯥꯛ ꯑꯃꯗ ꯑꯃꯨꯛ ꯊꯨꯡꯂꯝꯃꯤ꯫ ꯂꯩꯕꯥꯛ ꯑꯗꯨ ꯃꯤ ꯌꯥꯝꯅ ꯇꯥꯕ ꯂꯩꯕꯥꯛ ꯑꯃꯁꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯄꯤꯛꯇ꯭ꯔꯨꯗꯤ ꯀꯔꯤꯒꯨꯝꯕ ꯈꯔꯗꯪ ꯑꯣꯏꯔꯕꯁꯨ ꯆꯥꯕ ꯐꯪꯂꯒꯅꯤ ꯈꯜꯂꯨꯕꯗ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯈꯣꯡꯂꯩ ꯊꯨꯅ ꯃꯤꯌꯥꯝ ꯇꯥꯕ ꯃꯐꯝ ꯑꯗꯨꯗ ꯆꯪꯁꯤꯟꯕ ꯍꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯆꯥꯗ ꯊꯛꯇꯕꯒꯤ ꯋꯥꯒ ꯋꯥꯕꯅꯦ ꯃꯍꯥꯛꯀꯤ ꯄꯤꯛꯂꯕ ꯃꯈꯣꯡ ꯑꯗꯨꯅ ꯈꯣꯡꯊꯥꯡ ꯌꯥꯡꯅ ꯊꯥꯡꯗꯨꯅ ꯆꯠꯄꯗꯤ ꯉꯝꯂꯝꯗꯦ꯫ ꯋꯥꯔꯕꯁꯨ ꯋꯥꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯃꯍꯥꯛ ꯍꯧꯖꯤꯛꯇꯤ ꯌꯥꯝꯅ ꯆꯥꯎꯔꯕ ꯌꯨꯝ ꯑꯃꯒꯤ ꯃꯃꯥꯡꯗ ꯊꯨꯡꯂꯝꯃꯤ꯫ ꯌꯨꯝꯖꯥꯎꯗꯨ ꯍꯦꯛ ꯎꯕꯃꯛꯇꯗ ꯄꯤꯛꯇ꯭ꯔꯨꯒꯤ ꯃꯊꯃꯣꯏꯗꯗꯤ ꯌꯨꯝꯖꯥꯎꯗꯨꯅ ꯃꯍꯥꯛꯄꯨ "ꯆꯪꯂꯛꯎ, ꯅꯪꯒꯤ ꯅꯕꯨꯛ ꯊꯟꯅ ꯄꯤꯖꯕꯤꯒꯦ" ꯍꯥꯏꯔꯛꯄꯒꯨꯝ ꯇꯧꯔꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯁꯤꯃꯛꯇꯗ ꯌꯨꯝꯖꯥꯎꯗꯨꯒꯤ ꯊꯣꯡꯅꯥꯎ ꯑꯃꯗꯒꯤ ꯑꯍꯜ ꯑꯣꯏꯔꯕꯤ ꯍꯅꯨꯕꯤ ꯑꯃꯅ ꯑꯁꯨꯝꯅ ꯂꯥꯎꯔꯛꯈꯤ, "ꯍꯣ, ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯃꯄꯥꯟꯗ ꯂꯩꯔꯤꯕ ꯅꯈꯣꯏ ꯂꯣꯏꯅꯃꯛ ꯏꯃꯨꯡꯗ ꯆꯪꯅꯔꯛꯑꯣ꯫ ꯑꯩꯅ ꯅꯈꯣꯏꯒꯤꯗꯃꯛ ꯌꯥꯝꯅ ꯍꯥꯎꯔꯕ ꯃꯊꯦꯜ ꯂꯨꯀꯣꯏ ꯀꯌꯥꯃꯔꯨꯝ ꯂꯥꯡꯕ ꯂꯣꯏꯔꯦ, ꯅꯕꯨꯛ ꯊꯟꯅ ꯆꯥꯔꯔꯣ ꯂꯥꯛꯑꯣ." ꯋꯥꯍꯩꯁꯤ ꯇꯥꯕꯗ ꯄꯤꯛꯇ꯭ꯔꯨꯗꯤ ꯍꯥꯟꯅꯗꯒꯤ ꯆꯥꯛꯀ ꯂꯥꯝꯕꯅꯦ ꯍꯅꯨꯕꯤꯗꯨꯅ ꯂꯥꯎꯔꯛꯂꯤꯕꯗꯨ ꯃꯉꯣꯟꯗ ꯑꯣꯏꯔꯕꯣꯏ ꯈꯜꯂꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯌꯥꯝꯅ ꯊꯨꯅ ꯌꯨꯝꯖꯥꯎꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯃꯛꯇꯗ ꯃꯄꯥꯟꯂꯣꯝꯗꯒꯤ ꯍꯨꯏ ꯍꯧꯗꯣꯡ ꯈꯔ ꯌꯥꯝꯅ ꯊꯨꯅ ꯏꯃꯨꯡ ꯇꯝꯅ ꯆꯦꯟꯁꯤꯜꯂꯛꯈꯤ꯫ ꯑꯗꯨꯕꯨ ꯄꯤꯛꯇ꯭ꯔꯨꯗꯤ ꯃꯈꯣꯏꯕꯨ ꯎꯔꯕꯁꯨ ꯀꯔꯤꯁꯨ ꯊꯣꯏꯅ ꯈꯟꯖꯤꯜꯂꯨꯗ꯭ꯔꯦ꯫ ꯃꯍꯥꯛꯅ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝꯗꯗꯤ ꯌꯨꯝꯖꯥꯎꯗꯨꯒꯤ ꯆꯥꯛꯁꯪꯗꯨ ꯌꯧꯔꯦ꯫ ꯃꯇꯝ ꯑꯁꯤꯃꯛꯇꯗ ꯉꯁꯥꯏ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯆꯦꯟꯁꯤꯟꯅꯈꯤꯕ ꯍꯧꯗꯣꯡꯁꯤꯡ ꯑꯗꯨ ꯃꯥꯒꯤ ꯆꯥꯛꯂꯨꯛ ꯑꯃꯃꯝꯗ ꯐꯝꯗꯨꯅ ꯆꯥꯛ ꯆꯥꯔꯒ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯍꯨꯏ ꯈꯔꯗꯨꯗꯤ ꯀꯔꯤꯁꯨ ꯄꯤꯖꯗꯅ ꯇꯨꯃꯤꯟꯅ ꯌꯦꯡꯍꯜꯂꯒ ꯊꯝꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯄꯤꯛꯇ꯭ꯔꯨꯒꯤ ꯋꯥꯈꯜꯗ ꯀꯔꯤꯒꯨꯝꯕ ꯉꯥꯛꯆꯥꯅꯕ ꯑꯃꯗꯤ ꯐꯥꯎꯔꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯁꯤꯃꯛꯇꯗ ꯍꯧꯗꯣꯡꯁꯤꯡ ꯑꯗꯨꯒꯤ ꯅꯥꯀꯟꯗ ꯆꯥꯛ ꯆꯥꯔꯤꯕꯤ ꯍꯅꯨꯕꯤꯗꯨꯅ ꯄꯤꯛꯇ꯭ꯔꯨꯕꯨ ꯎꯔꯒ ꯈꯔ ꯁꯥꯎꯔꯞꯅ ꯍꯥꯏꯔꯝꯃꯤ, "ꯍꯥꯏ, ꯅꯪꯅ ꯀꯅꯥꯅꯣ? ꯃꯤꯒꯤ ꯏꯃꯨꯡꯁꯤꯗꯒ ꯍꯦꯛꯇꯃꯛ ꯆꯪꯁꯤꯜꯂꯛꯂꯤꯕ ꯀꯔꯤꯒꯤꯅꯣ? ꯍꯥꯏ, ꯅꯪ ꯍꯨꯔꯥꯟꯕꯔꯅꯦꯍꯦ! ꯂꯩꯔꯝꯃꯨ, ꯅꯪ ꯈꯪꯒꯅꯤ, ꯂꯩꯀꯥꯏ ꯇꯥꯅꯕ ꯂꯥꯎꯒꯦ." "ꯏꯕꯣꯛ, ꯑꯃꯨꯛꯇ ꯇꯞꯊꯕꯤꯈꯣ, ꯑꯩ ꯍꯨꯔꯥꯟꯕ ꯅꯠꯇꯤꯌꯦ. ꯏꯕꯣꯛꯅ ꯉꯁꯥꯏ ꯊꯣꯡꯅꯥꯎꯗ ꯆꯥꯛ ꯆꯥꯁꯤꯜꯂꯛꯑꯣ ꯍꯥꯏꯗꯅ ꯂꯥꯎꯔꯛꯄꯗꯨꯗ ꯑꯩꯗꯤ ꯑꯩꯉꯣꯟꯗ ꯑꯣꯏꯔꯕꯣꯏ ꯈꯟꯗꯨꯅ ꯆꯪꯂꯛꯄꯅꯤ." "ꯏꯕꯨꯡꯉꯣ, ꯑꯩꯗꯤ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯍꯨꯏ ꯍꯧꯗꯣꯡꯁꯤꯡꯁꯦ ꯃꯁꯤꯕꯨ ꯀꯧꯖꯕꯅꯤ, ꯅꯪꯉꯣꯟꯗꯗꯤ ꯑꯩꯅ ꯀꯧꯈꯤꯕ ꯂꯩꯇꯦꯀꯣ." "ꯏꯕꯣꯛ, ꯑꯩꯗꯤ ꯆꯥꯛꯀ ꯂꯥꯝꯃꯟꯕꯗꯨꯗ ꯑꯩꯉꯣꯟꯗ ꯑꯣꯏꯔꯕꯣꯏ ꯈꯜꯂꯨꯔꯦ. ꯋꯥꯔꯧꯕꯤꯒꯅꯨꯀꯣ ꯏꯕꯣꯛ. ꯑꯗꯣ ꯑꯩꯁꯤ ꯆꯥꯛ ꯌꯥꯝꯅ ꯂꯥꯝꯃꯦ. ꯏꯕꯣꯛꯅ ꯌꯥꯔꯒꯗꯤ ꯑꯩꯉꯣꯟꯗꯁꯨ ꯆꯥꯛ ꯈꯖꯤꯛꯇꯪ ꯄꯤꯖꯕꯤꯌꯨꯕ." "ꯐꯔꯦ ꯐꯔꯦ, ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯆꯪꯂꯛꯎ. ꯅꯪꯒꯤꯁꯨ ꯆꯥꯛꯂꯨꯛ ꯑꯃ ꯁꯦꯝꯕꯤꯔꯒꯦ." ꯃꯇꯧ ꯑꯁꯨꯝꯅ ꯄꯤꯛꯇ꯭ꯔꯨꯕꯨꯁꯨ ꯆꯥꯛ ꯄꯤꯖꯔꯝꯃꯤ꯫ ꯄꯤꯛꯇ꯭ꯔꯨꯅꯁꯨ ꯆꯥꯛꯂꯨꯛꯇꯨ ꯌꯥꯝꯅ ꯍꯥꯎꯅ ꯆꯥꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯅ ꯑꯃꯨꯛꯁꯨ ꯃꯈꯥ ꯇꯥꯅ ꯍꯅꯨꯕꯤꯗꯨꯗ ꯍꯥꯏꯔꯝꯃꯤ, "ꯏꯕꯣꯛ, ꯅꯁꯨ ꯋꯥ ꯑꯃꯈꯛꯇꯪ ꯍꯪꯖꯒꯦ." "ꯀꯔꯤ ꯋꯥꯅꯣ? ꯍꯥꯏꯌꯨ ꯍꯥꯏꯌꯨ." "ꯀꯔꯤꯒꯤꯅꯣ ꯏꯕꯣꯛꯅ ꯍꯧꯗꯣꯡꯁꯤꯡ ꯑꯁꯤꯕꯨꯅ ꯆꯥꯛ ꯄꯤꯖꯔꯒ ꯍꯨꯏ ꯃꯌꯥꯝꯁꯤꯡ ꯑꯁꯤꯕꯨꯅ ꯀꯔꯤꯃꯠꯇ ꯄꯤꯖꯗꯅ
ꯌꯦꯡꯍꯜꯂꯒ ꯊꯝꯂꯤꯕꯁꯤꯕꯣ? ꯏꯕꯨꯡꯉꯣ, ꯑꯩꯒꯤꯅꯤ ꯍꯥꯏꯕꯗ ꯀꯅꯥꯁꯨ ꯂꯩꯇꯦ. ꯑꯗꯨꯅꯅꯤ ꯑꯩꯅ ꯍꯧꯗꯣꯡꯁꯤꯡ ꯑꯁꯤꯕꯨ ꯏꯆꯥꯗꯧꯅ ꯂꯨꯅ ꯇꯧꯔꯒ ꯊꯝꯂꯤꯕꯁꯦ. ꯑꯗꯨꯒꯅꯦ, ꯑꯩꯗꯤ ꯍꯨꯏꯗꯒꯤꯗꯤ ꯍꯧꯗꯣꯡꯅ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯍꯦꯜꯂꯤ. ꯃꯔꯝ ꯑꯁꯤꯗꯒꯤ ꯍꯧꯗꯣꯡꯁꯤꯡꯁꯤꯕꯨ ꯍꯥꯟꯅ ꯄꯤꯖꯔꯒ ꯃꯈꯣꯏꯅ ꯂꯦꯝꯂꯕ ꯑꯇꯥ ꯑꯇꯨ ꯂꯨꯈꯥꯛ ꯈꯔꯗꯣ ꯃꯗꯨꯅ ꯍꯨꯏꯁꯤꯡ ꯑꯁꯤꯗ ꯄꯤꯖꯒꯗꯧꯔꯤꯕꯅꯤ. ꯋꯥꯍꯩꯗꯨ ꯇꯥꯔꯨꯕꯗ ꯄꯤꯛꯇ꯭ꯔꯨꯗꯤ ꯍꯨꯏꯁꯤꯡ ꯑꯗꯨꯒꯤꯗꯃꯛ ꯈꯟꯕꯗ ꯃꯊ꯭ꯋꯥꯏ ꯈꯔ ꯅꯨꯡꯉꯥꯏꯔꯝꯗꯦ. ꯑꯗꯨꯕꯨ ꯃꯍꯥꯛ ꯀꯔꯤꯁꯨ ꯍꯥꯏꯕꯗꯤ ꯇꯧꯔꯝꯗꯦ. ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯆꯥꯛ ꯆꯥꯔꯝꯃꯤ. ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗꯗꯤ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯦ. ꯃꯁꯤꯗꯒꯤꯗꯤ ꯍꯅꯨꯕꯤꯗꯨꯅ ꯄꯤꯛꯇ꯭ꯔꯨꯗ ꯑꯃꯨꯛ ꯍꯥꯏꯔꯝꯃꯤ. ꯉꯥꯏꯈꯣꯅꯦꯍꯦ ꯏꯕꯨꯡꯉꯣ, ꯅꯪꯕꯨ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯒꯤ ꯃꯤꯁꯨ ꯃꯥꯟꯗꯦ. ꯅꯠꯇꯦ, ꯅꯪꯕꯨ ꯀꯗꯥꯏꯗꯒꯤ ꯂꯥꯛꯄꯅꯣ? ꯑꯗꯨꯒ ꯃꯐꯝꯁꯤꯗꯅ ꯀꯔꯤ ꯇꯧꯕ ꯂꯥꯛꯂꯤꯕꯅꯣ? ꯏꯕꯣꯛ, ꯑꯩꯗꯤ ꯌꯥꯝꯅ ꯊꯥꯞꯄ ꯂꯩꯕꯥꯛ ꯑꯃꯗꯒꯤꯅꯤ. ꯑꯗꯨꯒ ꯃꯐꯝꯁꯤꯗ ꯑꯩꯒꯤ ꯏꯔꯥꯏꯕꯛ ꯌꯦꯡꯕ ꯑꯣꯏꯅ ꯊꯕꯛ ꯈꯔ ꯁꯨꯝ ꯁꯨꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯆꯔꯤꯕꯅꯦ. ꯑꯣ, ꯑꯗꯨꯗꯤ ꯅꯪ ꯑꯩꯒꯤꯁꯤꯗ ꯑꯣꯏꯅ ꯂꯩꯔꯁꯤꯗꯅ. ꯅꯪꯕꯨ ꯏꯕꯣꯛꯅ ꯑꯋꯥꯕ ꯊꯕꯛ ꯀꯔꯤꯁꯨ ꯇꯧꯍꯜꯂꯣꯏꯗ. ꯅꯪꯒꯤ ꯍꯥꯏꯕꯕꯨ ꯑꯩꯒꯤ ꯍꯧꯗꯣꯡꯁꯤꯡꯁꯦ ꯁꯦꯕꯥ ꯁꯦꯕꯤ ꯈꯔ ꯇꯧꯕ ꯈꯛꯇꯅꯤ. ꯑꯗꯨꯒ ꯅꯪꯒꯤ ꯑꯋꯥꯃꯟꯁꯨ ꯏꯕꯣꯛꯅ ꯈꯪꯅ ꯑꯗꯨꯃꯛ ꯃꯇꯤꯛ ꯆꯥꯅ ꯇꯧꯕꯤꯒꯦ. ꯍꯅꯨꯕꯤꯗꯨꯒꯤ ꯋꯥꯍꯩ ꯇꯥꯕꯗ ꯄꯤꯛꯇ꯭ꯔꯨꯁꯨ ꯍꯧꯗꯣꯡ ꯈꯔ ꯁꯦꯟꯅꯕꯕꯨ ꯀꯔꯤꯁꯨ ꯋꯥꯔꯣꯏꯗ ꯈꯟꯗꯨꯅ ꯋꯥꯐꯝꯗꯨ ꯍꯔꯥꯎꯅ ꯌꯥꯔꯝꯃꯤ. ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯅ ꯄꯤꯛꯇ꯭ꯔꯨ ꯍꯅꯨꯕꯤꯗꯨꯒꯤ ꯍꯧꯗꯣꯡ ꯃꯌꯥꯝꯗꯨ ꯁꯦꯟꯅꯕ ꯍꯧꯔꯛꯂꯝꯃꯤ. ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯌꯨꯛ ꯉꯟꯅ ꯍꯧꯗꯨꯅ ꯍꯧꯗꯣꯡ ꯃꯌꯥꯝ ꯑꯗꯨꯕꯨ ꯏꯔꯨꯖꯕꯤꯔꯝꯃꯤ. ꯃꯈꯣꯏꯒꯤ ꯃꯆꯤꯟꯖꯥꯛ ꯄꯤꯖ ꯄꯤꯊꯛ ꯇꯧꯕ, ꯑꯗꯨꯒ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗꯅ ꯃꯈꯣꯏꯕꯨ ꯑꯃꯣꯟꯕ ꯐꯤꯗꯥꯗ ꯇꯨꯝꯍꯟꯕꯤꯕ ꯑꯁꯤꯅꯆꯤꯡꯕ ꯊꯕꯛ ꯀꯌꯥ ꯑꯃ ꯇꯧꯔꯝꯃꯤ. ꯇꯧꯕꯒꯤꯕꯨꯗꯤ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤ ꯑꯋꯥꯕ ꯊꯕꯛꯇꯤ ꯅꯠꯇꯦ. ꯑꯗꯨꯕꯨ ꯍꯅꯨꯕꯤꯗꯨꯒꯤ ꯍꯧꯗꯣꯡꯁꯤꯡꯗꯨꯗꯤ ꯌꯥꯝꯅ ꯃꯊꯣꯡ ꯆꯥꯗꯕ ꯍꯧꯗꯣꯡ ꯑꯣꯏꯕꯅ ꯃꯈꯣꯏꯕꯨ ꯁꯦꯟꯅꯕꯗ ꯄꯤꯛꯇ꯭ꯔꯨꯗꯤ ꯌꯥꯝꯅ ꯋꯥꯔꯝꯃꯤ. ꯑꯗꯨꯒ ꯍꯧꯗꯣꯡꯁꯤꯡ ꯑꯗꯨꯁꯨ ꯌꯥꯝꯅ ꯀꯗꯔ ꯍꯩꯕ ꯍꯧꯗꯣꯡ ꯉꯥꯛꯇ ꯑꯣꯏꯔꯝꯃꯤ. ꯃꯈꯣꯏꯒꯤ ꯃꯄꯨ ꯍꯅꯨꯕꯤꯗꯨꯅ ꯌꯨꯝꯗ ꯂꯩꯕ ꯃꯇꯝꯗꯗꯤ ꯃꯈꯣꯏ ꯃꯌꯥꯝꯗු ꯑꯇꯦꯕ ꯍꯧꯗꯣꯡꯒꯨꯝ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯀꯨꯜꯂꯒ ꯂꯩ. ꯑꯗꯨꯒ ꯍꯅꯨꯕꯤꯗꯨꯅ ꯌꯨꯝꯗꯒꯤ ꯍꯦꯛ ꯆꯠꯊꯣꯛꯈꯤꯕꯒꯗꯤ ꯌꯨꯝ ꯑꯗꯨꯗ ꯂꯩꯕ ꯄꯣꯠ ꯆꯩ ꯃꯌꯥꯝꯗꯨ ꯃꯈꯣꯏꯅ ꯂꯣꯏꯅꯃꯛ ꯆꯥꯏꯈꯥꯏꯔꯝꯃꯤ. ꯍꯅꯨꯕꯤꯗꯨꯅ ꯍꯜꯂꯛꯂꯕ ꯃꯇꯝꯗꯅ ꯆꯥꯏꯈꯥꯏꯔꯤꯕ ꯄꯨꯝꯅꯃꯛꯇꯨ ꯄꯤꯛꯇ꯭ꯔꯨꯅꯅꯤ ꯈꯟꯗꯨꯅ ꯃꯉꯣꯟꯗ ꯌꯥꯝꯅ ꯊꯤꯅ ꯆꯩꯕꯤꯔꯝꯃꯤ. ꯅꯣꯡꯃ ꯍꯅꯨꯕꯤꯗꯨꯅ ꯀꯩꯊꯦꯜ ꯀꯥꯈ꯭ꯔꯤꯉꯩ ꯃꯍꯥꯛꯀꯤ ꯍꯧꯗꯣꯡ ꯃꯌꯥꯝꯗꯨꯅ ꯍꯅꯨꯕꯤꯗꯨꯒꯤ ꯀꯥꯗ ꯆꯪꯂꯒ ꯄꯣꯠ ꯆꯩ ꯀꯌꯥꯃꯔꯨꯝ ꯆꯥꯏꯈꯥꯏꯔꯝꯃꯤ. ꯃꯗꯨꯗ ꯄꯤꯛꯇ꯭ꯔꯨꯅ ꯁꯥꯎꯅ ꯍꯧꯗꯣꯡ ꯃꯌꯥꯝꯗꯨ ꯐꯥꯔꯒ ꯍꯥꯏꯔꯝꯃꯤ. ꯍꯥꯏ, ꯃꯤꯅꯥꯏ ꯃꯆꯥꯒꯤ ꯍꯧꯗꯣꯡꯁꯤꯡꯁꯤꯗꯤ ꯀꯔꯤꯒꯤꯅꯣ ꯅꯈꯣꯏꯅ ꯑꯗꯨꯝꯅ ꯇꯧꯔꯤꯕꯗꯨꯕꯣ? ꯅꯈꯣꯏꯒꯤ ꯅꯄꯨꯗꯨ ꯂꯩꯔꯤꯉꯩꯗꯅ ꯇꯨꯃꯤꯟꯅ ꯁꯟ ꯑꯇꯦꯕ ꯁꯥꯔꯒ ꯂꯩꯕ, ꯑꯗꯨꯒ ꯃꯥꯅ ꯍꯦꯛ ꯆꯠꯈ꯭ꯔꯒꯅ ꯍꯦꯛꯇ ꯂꯝꯂꯛꯀꯤ ꯁꯥꯗꯧꯅ ꯑꯣꯜꯂꯛꯄꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯅꯣꯏꯁꯤꯗ ꯁꯤꯈ꯭ꯔꯗꯤ ꯐꯗꯧꯅꯤ. ꯑꯁꯨꯛ ꯌꯥꯝꯕ ꯄꯣꯠ ꯆꯩꯁꯤꯡ ꯑꯁꯤꯕꯨ ꯑꯩꯅ ꯀꯝꯗꯧꯅ ꯂꯣꯏꯁꯤꯟꯕ ꯉꯝꯗꯧꯔꯤꯕꯅꯣ? ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯍꯅꯨꯕꯤꯗꯣ ꯍꯜꯂꯛꯂꯒꯅꯤ, ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯂꯣꯏꯅꯃꯛ ꯇꯥꯏꯁꯤꯜꯂꯛꯀꯗꯧꯔꯤꯕꯅꯦꯕ. ꯑꯁꯨꯝꯅ ꯉꯥꯡꯗꯨꯅ ꯆꯩꯈꯥꯏꯔꯤꯕ ꯄꯣꯠ ꯆꯩ ꯃꯌꯥꯝꯗꯨ ꯂꯣꯏꯁꯤꯟꯕ ꯍꯧꯔꯝꯃꯤ. ꯑꯗꯨꯕꯨ ꯂꯥꯏꯕꯛꯅ ꯊꯤꯔꯤꯕꯁꯨ ꯄꯤꯛꯇ꯭ꯔꯨꯅ ꯄꯣꯠ ꯆꯩ ꯃꯌꯥꯝꯗꯨ ꯂꯣꯏꯁꯤꯟꯕ ꯂꯣꯏꯗ꯭ꯔꯤꯉꯩ ꯍꯅꯨꯕꯤꯗꯨꯗꯤ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ. ꯃꯍꯥꯛꯇꯤ ꯄꯤꯛꯇ꯭ꯔꯨꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯒ ꯂꯩꯔꯝꯕꯗꯨꯗ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ. ꯑꯗꯨꯅ ꯍꯥꯏꯔꯝꯃꯤ. ꯍꯥꯏ, ꯄꯤꯛꯇ꯭ꯔꯨ ꯍꯥꯏꯕ ꯆꯥꯎꯕ ꯍꯦꯟꯗꯕꯧ, ꯅꯪꯗꯤ ꯑꯩꯒꯤ ꯀꯥꯁꯤꯗ ꯀꯔꯤ ꯇꯧꯔꯝꯂꯤꯕ? ꯄꯣꯠ ꯆꯩ ꯃꯌꯥꯝ ꯑꯁꯤꯒꯥꯁꯦ ꯂꯣꯏꯅ ꯆꯩꯈꯥꯏꯔꯦꯗꯅ. ꯅꯠꯇꯦ, ꯅꯪꯕꯨ ꯀꯔꯤ ꯍꯨꯔꯥꯟꯒꯦ ꯍꯥꯏꯗꯅ ꯊꯤꯔꯝꯂꯤꯕꯅꯣ? ꯅꯪꯁꯦ ꯏꯕꯨꯡꯉꯣ, ꯑꯩꯅ ꯑꯍꯥꯟꯕ ꯎꯕꯗꯗꯤ ꯌꯥꯝꯅ ꯄꯨꯛꯆꯦꯜ ꯁꯦꯡꯉꯕꯣꯏ ꯈꯜꯂꯨꯕꯅꯤ. ꯑꯗꯨꯒ ꯅꯪꯗꯤ ꯀꯨꯏꯔꯒ ꯀꯩꯅꯣꯝꯃ ꯁꯨꯝ ꯇꯧꯁꯤꯜꯂꯛꯂꯦꯗꯅ. ꯏꯕꯣꯛ, ꯑꯩ ꯏꯕꯣꯛꯀꯤ ꯀꯥꯁꯤꯗꯒꯤ ꯀꯔꯤꯁꯨ ꯍꯨꯔꯥꯟꯒꯦ ꯍꯥꯏꯅ ꯊꯤꯕ ꯅꯠꯇꯤꯌꯦ. ꯏꯕꯣꯛꯀꯤ ꯍꯧꯗꯣꯡꯁꯤꯡꯁꯤꯅ ꯄꯣꯠ ꯆꯩ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯆꯩꯈꯥꯏꯔꯝꯕꯗꯒꯤ ꯑꯩꯅ ꯂꯣꯏꯁꯤꯜꯂꯝꯕꯅꯦ. ꯑꯣ, ꯌꯥꯔꯦ. ꯍꯦꯛ ꯍꯥꯏꯔꯨꯔꯒꯅ ꯍꯧꯗꯣꯡꯅ ꯆꯩꯈꯥꯏꯕꯅꯤ ꯍꯦꯛꯇꯃꯛ ꯍꯥꯏꯕ. ꯍꯥꯏ, ꯑꯩꯒꯤ ꯍꯧꯗꯣꯡꯁꯤꯡꯁꯦ ꯑꯩꯒꯅꯦ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯂꯩꯃꯤꯟꯅꯔꯛꯂꯕꯅꯤ. ꯅꯪꯅ ꯂꯥꯛꯇ꯭ꯔꯤꯉꯩꯗꯗꯤ ꯑꯁꯨꯝꯅ ꯀꯩꯁꯨ ꯇꯧꯔꯝꯗꯦꯅꯦ ꯍꯦ. ꯅꯪꯅ ꯍꯦꯛ ꯂꯥꯛꯄ ꯅꯨꯃꯤꯠꯇꯒꯤꯅꯤ ꯑꯁꯨꯝꯅ ꯇꯧꯕ ꯍꯧꯔꯛꯂꯤꯕꯁꯦ. ꯑꯩꯗꯤ ꯈꯪꯗꯦ ꯍꯥꯏꯕꯤꯔꯤꯕꯁꯤꯅꯤ. ꯉꯁꯤꯒꯤ ꯑꯁꯨꯃꯥꯏꯅꯒ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯇꯧꯔꯛꯂꯕ ꯑꯩꯗꯤ ꯅꯪꯕꯨ ꯌꯨꯝꯁꯤꯗꯒ ꯑꯃꯠꯇ ꯂꯩꯍꯜꯂꯣꯏꯗꯧꯕꯅꯤꯀꯣ, ꯈꯪꯉꯨ. ꯄꯤꯛꯇ꯭ꯔꯨ ꯋꯥ ꯃꯈꯥ ꯇꯥꯈꯤꯗ꯭ꯔꯦ. ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ. ꯑꯗꯨꯒ ꯃꯍꯥꯛ ꯌꯨꯝꯗꯨꯗꯒꯤ ꯃꯈꯥ ꯏꯊꯪ ꯊꯪꯕ ꯀꯥꯗꯨꯗ ꯆꯪꯂꯛꯇꯨꯅ ꯃꯇꯣꯝꯇ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯐꯝꯂꯒ ꯂꯩ. ꯃꯇꯝ ꯑꯁꯤꯃꯛꯇꯗ ꯍꯅꯨꯕꯤꯗꯨꯒꯤ ꯍꯨꯏ ꯃꯌꯥꯝꯗꯨ ꯆꯪꯁꯤꯜꯂꯛꯂꯝꯃꯤ.
ꯄꯤꯛꯇ꯭ꯔꯨꯒꯤ ꯑꯋꯥꯕꯗꯨꯗ ꯃꯇꯦꯡ ꯄꯥꯡꯕꯤꯕꯒꯨꯝꯅꯁꯨ ꯇꯧꯔꯝꯃꯤ ꯃꯍꯥꯛꯅꯗꯤ ꯍꯅꯨꯕꯤꯗꯨ ꯎꯗ꯭ꯔꯤꯉꯩ ꯍꯨꯏꯁꯤꯡ ꯑꯗꯨꯕꯨꯁꯨ ꯂꯣꯟꯅ ꯂꯣꯟꯅ ꯂꯨꯅ ꯆꯥꯅ ꯑꯗꯨꯃꯛ ꯇꯧꯖꯕꯅꯤ ꯄꯤꯛꯇ꯭ꯔꯨꯅ ꯍꯨꯏ ꯃꯌꯥꯝ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯃꯔꯨꯞ ꯅꯈꯣꯏꯅꯗꯤ ꯑꯩ ꯂꯥꯟꯗꯦ ꯍꯥꯏꯕꯁꯦ ꯈꯪꯂꯝꯅꯤ ꯀꯔꯤꯒꯤꯅꯣ ꯑꯩꯒꯤ ꯂꯥꯏꯕꯛ ꯑꯁꯤꯗ ꯑꯐꯕ ꯑꯃꯠꯇ ꯇꯝꯂꯝꯗ꯭ꯔꯤꯕꯁꯤꯕꯣ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯄꯥꯕꯕꯨꯁꯨ ꯑꯩꯉꯣꯟꯗꯒꯤ ꯁꯦꯠꯇꯨꯅ ꯄꯨꯕꯤꯈ꯭ꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯏꯔꯥꯜ ꯁꯨꯛꯂꯩ ꯂꯩꯇꯕ ꯑꯩꯕꯨ ꯏꯔꯥꯜꯅ ꯀꯣꯛꯊꯣꯡ ꯐꯥꯔꯕ ꯃꯤꯁꯛ ꯑꯃꯒꯨꯝ ꯆꯞ ꯃꯥꯟꯅꯔꯦ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕꯁꯤ ꯍꯨꯏ ꯃꯌꯥꯝ ꯑꯗꯨꯅꯁꯨ ꯇꯣꯛꯂꯣ ꯌꯥꯔꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯃꯥꯒꯤ ꯇꯝꯄꯥꯛꯇ ꯉꯥꯊꯔꯛꯄ ꯌꯥꯎ ꯃꯥꯒꯤ ꯃꯃꯥꯏꯗ ꯂꯦꯛꯁꯤꯜꯂꯛꯄ ꯌꯥꯎ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨ ꯍꯧꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯍꯅꯨꯕꯤ ꯑꯗꯨ ꯍꯥꯟꯅꯒꯨꯝ ꯊꯕꯛ ꯆꯠꯊꯣꯛꯈꯤ ꯃꯍꯥꯛꯅ ꯍꯦꯛ ꯆꯠꯈꯤꯕꯒ ꯍꯧꯗꯣꯡ ꯃꯌꯥꯝ ꯑꯗꯨꯅ ꯍꯟꯗꯛꯇꯤ ꯄꯣꯠ ꯆꯩ ꯆꯥꯏꯈꯥꯏꯕꯇ ꯅꯠꯇꯅ ꯍꯅꯨꯕꯤꯗꯨꯒꯤ ꯇꯥꯡꯂꯕ ꯄꯣꯠ ꯆꯩ ꯀꯌꯥ ꯑꯃꯕꯨꯁꯨ ꯊꯨꯒꯥꯏꯕ ꯍꯧꯔꯛꯈꯤ ꯃꯇꯧ ꯑꯗꯨꯗ ꯄꯤꯛꯇ꯭ꯔꯨ ꯃꯊꯥ ꯌꯥꯝꯅ ꯁꯥꯔꯝꯃꯤ ꯑꯗꯨꯅ ꯃꯇꯣꯝꯇ ꯑꯁꯨꯝꯅ ꯍꯥꯏꯖꯔꯝꯃꯤ ꯏꯁ ꯀꯔꯝ ꯇꯧꯅꯤ ꯁꯤꯗꯤ ꯍꯣꯔꯦꯟꯗꯤ ꯍꯅꯨꯕꯤꯗꯣ ꯍꯜꯂꯛꯂꯒ ꯑꯩꯕꯨ ꯁꯣꯏꯗꯅꯃꯛ ꯍꯥꯠꯈꯤꯕ ꯇꯥꯔꯦ ꯃꯗꯨꯒꯤ ꯍꯅꯨꯕꯤꯗꯣ ꯑꯍꯜ ꯑꯣꯏꯔꯦ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ ꯃꯄꯥꯡꯒꯜ ꯃꯔꯤꯡꯖꯦꯟꯗꯤ ꯍꯤꯡꯆꯥꯕꯤ ꯑꯃꯒ ꯆꯞ ꯃꯥꯟꯅꯩ ꯑꯩ ꯃꯥꯅ ꯍꯥꯠꯈꯤꯒꯗꯕꯒꯤ ꯁꯔꯨꯛ ꯌꯨꯝꯁꯦ ꯊꯥꯗꯣꯛꯂꯒ ꯆꯠꯈ꯭ꯔꯒꯦ ꯑꯗꯨꯕꯨ ꯉꯥꯏꯈꯣ ꯑꯩꯗꯤ ꯁꯦꯜꯁꯨ ꯑꯃꯠꯇ ꯌꯥꯎꯗꯦ ꯑꯗꯨꯒ ꯆꯥꯅꯕꯁꯨ ꯑꯃꯠꯇ ꯂꯩꯇꯦ ꯍꯌꯦꯡ ꯂꯝꯕꯤ ꯆꯠꯅ ꯆꯠꯅ ꯆꯥꯛ ꯂꯥꯝꯂꯛꯂꯕꯗꯤ ꯀꯔꯝ ꯇꯧꯅꯤ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯍꯦꯛ ꯍꯥꯏꯕ ꯂꯣꯏꯕꯒꯗꯤ ꯍꯅꯨꯕꯤꯗꯨꯒꯤ ꯍꯨꯏ ꯃꯌꯥꯝ ꯑꯗꯨꯗꯒꯤ ꯑꯃꯅ ꯄꯤꯛꯇ꯭ꯔꯨꯒꯤ ꯐꯤꯖꯤꯗꯨ ꯆꯤꯛꯇꯨꯅ ꯃꯥꯒꯤ ꯃꯇꯨꯡ ꯏꯜꯂꯛꯎ ꯍꯥꯏꯅ ꯆꯤꯡꯕꯒꯨꯝ ꯇꯧꯔꯝꯃꯤ ꯄꯤꯛꯇ꯭ꯔꯨꯁꯨ ꯍꯨꯏꯗꯨꯅ ꯇꯧꯔꯤꯕꯗꯨ ꯈꯪꯂꯗꯨꯅ ꯃꯥꯒꯤ ꯃꯇꯨꯡ ꯏꯟꯅꯔꯝꯃꯤ ꯃꯁꯤꯗꯒꯤ ꯍꯨꯏ ꯑꯗꯨꯅ ꯄꯤꯛꯇ꯭ꯔꯨꯕꯨ ꯍꯅꯨꯕꯤꯗꯨꯒꯤ ꯑꯔꯣꯟꯕ ꯀꯥ ꯑꯃꯗ ꯄꯨꯁꯤꯜꯂꯛꯂꯝꯃꯤ ꯄꯤꯛꯇ꯭ꯔꯨꯗꯤ ꯀꯥꯗꯨ ꯎꯕ ꯃꯇꯝꯗ ꯄꯨꯡꯉꯛ ꯉꯛꯈ꯭ꯔꯦ ꯑꯁꯨꯛ ꯀꯨꯏꯅ ꯃꯥꯅ ꯍꯅꯨꯕꯤꯗꯨꯒꯤ ꯌꯨꯝꯗ ꯂꯩꯔꯛꯄ ꯑꯁꯤꯗ ꯀꯥꯁꯤꯒꯤ ꯃꯔꯝꯗ ꯅꯣꯡꯃꯇ ꯍꯅꯨꯕꯤꯗꯨꯅ ꯃꯉꯣꯟꯗ ꯍꯥꯏꯈꯤꯕ ꯂꯩꯇꯦ ꯃꯁꯤꯗꯒꯤ ꯄꯤꯛꯇ꯭ꯔꯨꯅ ꯀꯥꯗꯨꯗ ꯁꯦꯜ ꯅꯠꯇ꯭ꯔꯒꯅ ꯁꯅꯥ ꯂꯨꯄꯥꯒ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯀꯣꯏꯊꯤ ꯊꯤꯕ ꯍꯧꯔꯛꯂꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯃꯐꯝꯗꯨꯗ ꯑꯃꯟꯕ ꯐꯤꯖꯣꯜꯁꯤꯡ ꯑꯃꯗꯤ ꯑꯃꯟꯕ ꯁꯦꯟꯗꯜꯁꯤꯡ ꯅꯠꯇꯅ ꯀꯔꯤꯁꯨ ꯂꯩꯕ ꯊꯦꯡꯅꯔꯝꯗꯦ ꯑꯗꯨꯒ ꯌꯥꯝꯅ ꯑꯉꯛꯄ ꯌꯥꯝꯅꯁꯨ ꯆꯥꯎꯕ ꯁꯦꯟꯗꯜ ꯑꯃꯈꯛ ꯇꯣꯉꯥꯟꯅ ꯂꯩꯕ ꯃꯍꯥꯛꯅ ꯎꯔꯝꯃꯤ ꯃꯗꯨ ꯎꯕ ꯃꯇꯝꯗ ꯄꯤꯛꯇ꯭ꯔꯨꯅ ꯍꯥꯏꯖꯔꯝꯃꯤ ꯃꯁꯤꯒꯤ ꯁꯦꯟꯗꯜꯁꯤꯗꯤ ꯑꯣꯟꯊꯣꯛꯅꯁꯨ ꯆꯥꯎꯈ꯭ꯔꯦꯗ ꯃꯁꯤꯗꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯁꯦꯟꯗꯜꯕꯨ ꯃꯥꯟꯗꯦꯅꯦ ꯁꯤꯗꯤ ꯌꯥꯝꯅ ꯆꯥꯎꯕ ꯍꯤꯡꯆꯥꯕ ꯑꯃꯒꯤ ꯁꯦꯟꯗꯜꯕꯨ ꯃꯥꯜꯂꯤꯅꯦ ꯑꯗꯨꯒ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧꯁꯤꯁꯨ ꯁꯦꯟꯗꯜ ꯑꯇꯩꯒ ꯃꯥꯟꯅꯗꯦꯅꯦ ꯐꯔꯦ ꯃꯁꯤ ꯍꯦꯛꯇꯃꯛ ꯇꯣꯡꯂꯒ ꯆꯠꯂꯒꯦ ꯀꯅꯥꯅ ꯈꯪꯕꯅꯣ ꯍꯣꯔꯦꯟ ꯆꯥꯛ ꯂꯥꯝꯂꯛꯂꯕꯁꯨ ꯁꯦꯟꯗꯜꯁꯤ ꯌꯣꯟꯊꯣꯛꯂꯒ ꯆꯥꯕꯁꯨ ꯌꯥꯏ ꯑꯁꯨꯝꯅ ꯃꯍꯥꯛ ꯁꯦꯟꯗꯜꯗꯨꯕꯨ ꯇꯣꯡꯁꯤꯟꯈ꯭ꯔꯦ ꯀꯥꯗꯨꯗꯒꯤ ꯊꯣꯛꯈꯤꯒꯦ ꯇꯧꯔꯝꯃꯤ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯃꯛꯇꯗ ꯀꯥꯗꯨꯒꯤ ꯀꯥꯆꯤꯟ ꯑꯃꯗ ꯌꯥꯝꯅ ꯑꯉꯛꯄ ꯆꯐꯨ ꯑꯃꯈꯛ ꯈꯤꯜꯂꯒ ꯂꯩꯕ ꯎꯔꯝꯃꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯆꯐꯨꯗꯨ ꯇꯥꯞ ꯂꯥꯎꯅ ꯄꯥꯏꯈꯠꯂꯝꯃꯤ ꯑꯗꯨꯒ ꯌꯥꯝꯅ ꯉꯛꯅ ꯌꯦꯡꯉꯤ ꯆꯐꯨ ꯑꯗꯨ ꯀꯣꯏꯂꯩ ꯂꯩꯔꯒ ꯌꯦꯡꯕ ꯃꯇꯝꯗ ꯆꯐꯨꯗꯨꯒꯤ ꯃꯈꯨꯝꯗꯨ ꯂꯩꯃꯥꯏꯗ ꯇꯥꯗꯨꯅ ꯀꯥꯏꯈ꯭ꯔꯦ ꯃꯇꯧ ꯑꯗꯨꯗ ꯃꯍꯥꯛ ꯌꯥꯝꯅ ꯄꯥꯈꯠꯂꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯌꯥꯝꯅ ꯊꯨꯅ ꯃꯐꯝꯗꯨꯗꯒꯤ ꯆꯦꯟꯈ꯭ꯔꯦ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯄꯤꯛꯇ꯭ꯔꯨꯗꯨ ꯄꯤꯛꯂꯕ ꯃꯈꯣꯡ ꯑꯗꯨꯅ ꯌꯥꯝꯅ ꯌꯥꯡꯅ ꯆꯦꯟꯕ ꯉꯝꯂꯝꯃꯤ ꯃꯃꯥꯡꯒꯤ ꯃꯇꯝꯗꯗꯤ ꯃꯍꯥꯛꯅ ꯐꯅ ꯀꯟꯅ ꯆꯦꯟꯖꯔꯕꯁꯨ ꯃꯉꯝꯗꯤ ꯏꯁꯥꯟ ꯁꯥꯟꯗꯕꯅꯤ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯗꯗꯤ ꯏꯋꯥ ꯋꯥꯗꯅ ꯌꯥꯝꯅ ꯂꯥꯞꯄ ꯃꯐꯝꯗ ꯊꯨꯅ ꯌꯧꯕ ꯉꯝꯂꯝꯃꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯃꯇꯣꯝꯇ ꯈꯟꯖꯩ ꯀꯔꯤꯅꯣ ꯉꯁꯤ ꯑꯩꯉꯣꯟꯗ ꯍꯣꯡꯂꯛꯂꯤꯕꯁꯤꯕꯣ ꯑꯩꯗꯤ ꯃꯃꯥꯡꯒꯤ ꯃꯇꯝꯗꯗꯤ ꯑꯁꯨꯝꯅ ꯌꯥꯝꯅ ꯌꯥꯡꯅ ꯆꯦꯟꯕꯁꯨ ꯉꯝꯗꯕꯅꯤ ꯑꯣ ꯑꯩ ꯚꯥꯞ ꯇꯥꯔꯦ ꯑꯩꯅ ꯉꯁꯥꯏ ꯍꯅꯨꯕꯤꯗꯨꯒꯤ ꯑꯔꯣꯟꯕ ꯀꯥꯗꯒꯤ ꯇꯣꯡꯂꯛꯄ ꯁꯦꯟꯗꯜꯁꯦ ꯑꯔꯥꯏꯕ ꯑꯁꯝꯕ ꯁꯦꯟꯗꯜ ꯑꯃ ꯑꯣꯏꯔꯝꯂꯣꯏ ꯁꯦꯟꯗꯜꯁꯤꯒꯤ ꯃꯌꯥꯏ ꯑꯗꯨꯅ ꯑꯩꯅ ꯌꯥꯝꯅ ꯌꯥꯡꯅ ꯆꯦꯟꯕ ꯉꯝꯕ ꯑꯣꯏꯔꯤꯅꯦ ꯑꯗꯨꯗꯤ ꯐꯔꯦ ꯑꯩ ꯍꯧꯖꯤꯛꯃꯛ ꯊꯪꯅꯕ ꯂꯩꯕꯥꯛꯁꯤꯒꯤ ꯅꯤꯡꯊꯧ ꯀꯣꯅꯨꯡ ꯇꯝꯅ ꯆꯠꯂꯒꯦ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯏ ꯄꯥꯎ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯇꯧꯕꯒꯤ ꯊꯕꯛꯇꯣ ꯑꯩ ꯑꯣꯏꯅ ꯇꯧꯖꯒꯦ ꯍꯥꯏꯗꯅ ꯍꯦꯛꯇꯃꯛ ꯍꯥꯏꯔꯨꯔꯒꯦ ꯁꯦꯟꯗꯜꯁꯤꯒꯤ ꯃꯇꯦꯡꯗꯒꯤ ꯑꯩꯅ ꯍꯥꯏꯔꯤꯕ ꯊꯕꯛꯇꯣ ꯑꯩꯅ ꯂꯥꯏꯅ ꯄꯥꯡꯊꯣꯛꯄ ꯉꯝꯂꯅꯤ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯈꯣꯡꯊꯥꯡ ꯑꯃꯅꯤ ꯊꯥꯡꯕ ꯍꯧꯔꯛꯄꯗ ꯉꯥꯏꯔꯤ ꯄꯤꯛꯇ꯭ꯔꯨꯒꯤ ꯃꯈꯣꯡꯗ ꯎꯞꯂꯤꯕ ꯁꯦꯟꯗꯜ ꯑꯗꯨꯅ ꯄꯤꯛꯇ꯭ꯔꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯍꯣ ꯆꯥꯎꯕ ꯍꯦꯟꯗꯕ ꯏꯕꯨꯡꯉꯣ ꯉꯥꯏꯈꯣꯅꯦꯍꯦ ꯑꯩ ꯋꯥ ꯑꯃꯇꯪ ꯍꯥꯏꯍꯧꯒꯦ ꯄꯤꯛꯇ꯭ꯔꯨ ꯃꯉꯣꯟꯗ ꯀꯧꯔꯛꯂꯤꯕꯗꯨ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯃꯃꯥꯏ ꯂꯩꯊꯣꯛꯂꯒ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯎꯗꯕꯗꯨꯗ ꯌꯥꯝꯅ ꯉꯛꯅ ꯍꯥꯏꯔꯝꯃꯤ ꯀꯔꯤꯅꯣ ꯑꯩꯕꯨ
ꯍꯧꯖꯤꯛꯇ ꯃꯤ ꯑꯃꯅ ꯀꯧꯔꯛꯈꯤꯕꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯈꯤꯕꯒꯨꯝ ꯇꯧꯏꯗ ꯑꯗꯨꯒ ꯃꯐꯝꯁꯤꯗꯗꯤ ꯀꯅꯥꯁꯨ ꯂꯩꯕ ꯎꯗꯦ ꯃꯐꯝꯁꯤꯕꯨ ꯂꯥꯏ ꯇꯤꯟꯒ ꯂꯩꯕ ꯃꯐꯝ ꯑꯣꯏꯔꯤꯕ ꯖꯥꯠꯂꯥ ꯁꯣꯏꯔꯣꯏ ꯁꯣꯏꯗꯅ ꯑꯣꯏꯅꯤ ꯃꯐꯝꯁꯦ ꯂꯥꯏꯐꯝ ꯌꯥꯝꯅ ꯀꯟꯕ ꯃꯐꯝ ꯑꯣꯏꯅꯤ ꯁꯦꯟꯗꯜꯗꯨꯅ ꯈꯨꯝꯂꯛꯈꯤ 이해 라이트는 낭부 거부나 때네 헤이 이붕어 아이는 니네 낭부 거리바세 세세 마카다 낭기나 콩다 უბ리바 샌들 아이학나 니네 낭원다 거럭리바세 하 거리 샌들나부 미론 낭바 하이브라네 아솜나 하이두나 픽투두 마카다 팟라우나 양타락람메 마타우 아두 우바다 샌들 아두나 아묵 픽투다 하이람메 낭부 아이나 미롤가 하이락바시다 ꯉꯛꯄ ꯐꯥꯎꯕ꯭ꯔꯣ ꯉꯛꯂꯨꯅꯨ ꯑꯩꯁꯦ ꯅꯈꯣꯏꯅ ꯄꯪꯇꯣꯡꯗ ꯇꯣꯡꯅꯔꯤꯕ ꯁꯦꯟꯗꯜ ꯑꯗꯨꯒꯨꯝꯕ ꯅꯠꯇꯦ ꯑꯩꯗꯤ ꯌꯥꯝꯅ ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯕ ꯁꯦꯟꯗꯜ ꯑꯃꯈꯛꯅꯤ ꯌꯦꯡꯉꯣꯏ ꯑꯩ ꯋꯥ ꯍꯥꯏꯒꯦ ꯅꯍꯥꯛꯀꯤ ꯅꯈꯣꯡꯗ ꯑꯩꯕꯨ ꯇꯣꯡꯗꯨꯅ ꯆꯠꯂꯤꯕ ꯃꯈꯩꯗꯤ ꯑꯩꯍꯥꯛꯁꯦ ꯅꯪꯒꯤ ꯅꯅꯥꯏ ꯑꯣꯏꯗꯧꯔꯤꯕꯅꯤ ꯑꯗꯨꯒ ꯅꯪꯒꯤ ꯌꯥꯏꯐꯅꯕꯁꯨ ꯑꯩꯅ ꯇꯧꯒꯅꯤ ꯑꯩꯕꯨ ꯅꯪꯒꯤ ꯈꯣꯡꯗꯨꯗ ꯎꯞꯇꯨꯅ ꯆꯠꯄ ꯃꯇꯝꯗ ꯀꯔꯤꯒꯨꯝꯕ ꯂꯩꯅꯨꯡꯒꯤ ꯃꯐꯝ ꯑꯃꯗ ꯁꯅꯥ ꯂꯨꯄꯥ ꯂꯩꯔꯝꯕ ꯊꯣꯛꯂꯕꯗꯤ ꯃꯐꯝꯗꯨꯗ ꯅꯪꯒꯤ ꯈꯣꯡꯅ ꯍꯦꯛ ꯅꯦꯠꯂꯨꯕꯒ ꯑꯩꯅ ꯃꯈꯣꯜ ꯊꯣꯛꯅ ꯘꯞ ꯂꯥꯎꯅ ꯑꯍꯨꯝꯂꯛ ꯆꯣꯡꯂꯛꯇꯧꯔꯤꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯅꯪꯅ ꯅꯦꯠꯂꯤꯕ ꯂꯩꯃꯥꯏ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯁꯅꯥ ꯂꯨꯄꯥ ꯂꯩꯔꯦ ꯍꯥꯏꯕꯁꯦ ꯈꯪꯉꯨ ꯑꯗꯨꯒ ꯅꯪꯅ ꯆꯦꯟꯕ ꯃꯇꯝꯗꯁꯨ ꯑꯩꯒꯤ ꯏꯇꯤꯡꯗꯒꯤ ꯌꯥꯝꯅ ꯌꯥꯡꯅ ꯑꯃꯗꯤ ꯊꯨꯅ ꯆꯦꯟꯕ ꯉꯝꯗꯧꯔꯤꯕꯅꯤ ꯑꯗꯨꯗꯤ ꯍꯥꯏꯌꯨ ꯑꯄꯤꯛꯄ ꯃꯔꯨꯞ ꯅꯍꯥꯛ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤꯡꯁꯤ ꯚꯥꯞ ꯇꯥꯔꯕ꯭ꯔꯥ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯄꯤꯛꯇ꯭ꯔꯨ ꯊꯪꯅꯕ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯗꯨꯒꯤ ꯀꯣꯅꯨꯡ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯃꯐꯝꯗꯨ ꯌꯧꯔꯕꯗ ꯀꯣꯅꯨꯡꯒꯤ ꯊꯣꯉꯛꯄꯁꯤꯡ ꯑꯗꯨꯅ ꯄꯤꯛꯇ꯭ꯔꯨꯕꯨ ꯑꯍꯥꯟꯕ ꯎꯕꯗ ꯌꯥꯝꯅ ꯅꯣꯛꯅꯤꯡꯕ ꯐꯥꯎꯔꯝꯃꯤ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤꯅ ꯄꯤꯛꯇ꯭ꯔꯨꯕꯨ ꯀꯔꯦꯝꯅꯗꯨꯅ ꯍꯥꯏꯔꯝꯃꯤ ꯍꯥꯏ ꯑꯄꯤꯛꯄ ꯆꯥꯎꯕ ꯍꯦꯟꯗꯕꯧ ꯀꯔꯤꯅꯣ ꯅꯪꯅ ꯁꯦꯠꯂꯤ ꯆꯥꯔꯤꯕ ꯐꯤꯖꯣꯜꯗꯨꯕꯣ ꯁꯦꯟꯗꯜꯗꯨꯅ ꯃꯔꯣꯜ ꯑꯃ ꯆꯥꯎꯔꯤꯕ ꯅꯪꯗꯤ ꯅꯪꯒꯤ ꯁꯦꯟꯗꯜꯗꯨꯅ ꯍꯤ ꯑꯣꯏꯔꯒ ꯏꯁꯤꯡꯗ ꯇꯥꯎꯔꯒꯕꯨ ꯆꯠꯄ ꯌꯥꯅꯤꯅꯦ ꯅꯠꯇꯦ ꯅꯪꯕꯨ ꯀꯣꯅꯨꯡꯁꯤꯗ ꯀꯔꯤ ꯇꯧꯕ ꯂꯥꯛꯄꯅꯣ ꯄꯤꯛꯇ꯭ꯔꯨꯅ ꯈꯨꯝꯃꯤ ꯍꯦꯔꯥ ꯑꯊꯧꯕ ꯑꯩꯕꯨ ꯄꯤꯛꯏ ꯍꯥꯏꯗꯨꯅ ꯑꯗꯨꯃꯥꯏꯅꯁꯨ ꯌꯥꯝꯅ ꯍꯟꯊꯅ ꯎꯕꯤꯒꯅꯨ ꯑꯩꯈꯣꯏꯗꯤ ꯄꯤꯛꯆꯔꯕꯁꯨ ꯆꯝꯄ꯭ꯔꯥꯅꯤ ꯆꯝꯄ꯭ꯔꯥ ꯑꯗꯨꯒ ꯑꯩꯅ ꯂꯥꯛꯂꯤꯕꯁꯦ ꯏꯅꯤꯡꯊꯧꯒꯤ ꯏ ꯄꯥꯎ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯇꯧꯕꯒꯤ ꯊꯕꯛ ꯑꯃꯠꯇ ꯑꯩꯉꯣꯟꯗ ꯄꯤꯕꯤꯌꯨ ꯍꯥꯏꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯆꯔꯤꯕꯅꯤ ꯀꯔꯤ ꯍꯥꯏꯕ ꯉꯥꯏꯈꯣꯅꯦ ꯅꯠꯇꯦ ꯅꯪꯕꯨ ꯀꯌꯥꯝ ꯊꯨꯅꯕꯨ ꯆꯠꯄ ꯉꯝꯖꯕꯒꯦ ꯅꯪꯒꯤ ꯄꯤꯛꯂꯕ ꯈꯣꯡꯗꯨꯅ ꯊꯨꯅ ꯆꯠꯀꯦ ꯍꯥꯏꯅ ꯆꯠꯂꯕꯁꯨ ꯃꯉꯝꯗꯤ ꯏꯁꯥꯟ ꯁꯥꯂꯣꯏꯅ ꯍꯦ ꯑꯗꯨꯒ ꯏꯅꯤꯡꯊꯧꯒꯤ ꯏ ꯄꯥꯎ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯇꯧꯕ ꯍꯥꯏꯕꯁꯤꯗꯤ ꯌꯥꯝꯅ ꯊꯨꯅ ꯌꯥꯝꯅ ꯌꯥꯡꯅ ꯆꯦꯟꯕ ꯉꯝꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯒꯗꯕꯅꯤ ꯃꯔꯝꯗꯤ ꯅꯤꯡꯊꯧꯒꯤ ꯏ ꯄꯥꯎ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯑꯊꯨꯕ ꯃꯇꯝꯗ ꯌꯧꯍꯟꯕ ꯍꯥꯏꯕꯁꯦ ꯇꯉꯥꯏ ꯐꯗꯦꯅꯦ ꯍꯦ ꯑꯗꯨꯅ ꯅꯪꯒꯤ ꯐꯤꯕꯝ ꯑꯗꯨꯒꯗꯤ ꯅꯪꯅ ꯍꯥꯏꯔꯤꯕ ꯊꯕꯛꯇꯨꯗꯤ ꯆꯥꯅ ꯐꯥꯠꯇꯕ ꯃꯥꯜꯂꯤꯀꯣ ꯑꯊꯧꯕ ꯑꯩꯅꯁꯨ ꯍꯥꯟꯅꯅ ꯍꯥꯏꯖꯈ꯭ꯔꯕꯗꯨꯅꯤ ꯑꯩꯁꯦ ꯄꯤꯛꯂꯕꯁꯨ ꯆꯝꯄ꯭ꯔꯥꯅꯤ ꯍꯥꯏꯗꯅ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯔꯤꯕ ꯊꯕꯛꯁꯦ ꯑꯩ ꯏꯁꯥꯅ ꯉꯝꯒꯅꯤ ꯈꯜꯂꯒ ꯍꯥꯏꯖꯔꯤꯕꯅꯤ ꯑꯗꯨꯒ ꯅꯈꯣꯏꯒꯤ ꯍꯧꯖꯤꯛ ꯅꯤꯡꯊꯧꯒꯤ ꯄꯥꯎ ꯄꯨꯔꯤꯕ ꯅꯨꯄꯥ ꯑꯗꯨꯗꯒꯤꯁꯨ ꯑꯩꯅ ꯍꯦꯟꯅ ꯌꯥꯡꯅ ꯆꯦꯟꯕ ꯉꯝꯅꯤ ꯑꯄꯤꯛꯄ ꯅꯪꯕꯨ ꯑꯗꯨꯝꯅꯗꯤ ꯍꯥꯏꯅꯨꯗ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯄꯥꯎ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯇꯧꯔꯤꯕ ꯅꯨꯄꯥꯗꯨꯗꯤ ꯂꯩꯕꯥꯛꯁꯤꯒꯤ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯡꯅ ꯆꯦꯟꯕ ꯉꯝꯕ ꯃꯤꯑꯣꯏꯅꯤ ꯅꯪꯅ ꯃꯥꯒ ꯂꯝꯕꯥ ꯄꯥꯕ ꯍꯥꯏꯕꯁꯦ ꯑꯣꯏꯊꯣꯛꯂꯣꯏꯀꯣ ꯌꯥꯔꯦ ꯇꯣꯛꯄꯤꯔꯣ ꯑꯊꯧꯕ ꯅꯈꯣꯏꯒ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯂꯩꯔꯒ ꯑꯩꯒꯤ ꯃꯇꯝ ꯃꯥꯡꯅꯕꯅꯤ ꯁꯦ ꯑꯩꯅ ꯇꯧꯖꯒꯦ ꯍꯥꯏꯅ ꯍꯥꯏꯈꯤꯕ ꯊꯕꯛꯇꯣ ꯏꯅꯤꯡꯊꯧꯒꯤ ꯃꯐꯝꯗ ꯑꯃꯨꯛꯇꯪ ꯍꯪꯒꯠꯄꯤꯔꯣ ꯐꯔꯦ ꯑꯗꯨꯗꯤ ꯅꯪ ꯃꯐꯝꯁꯤꯗ ꯉꯥꯏꯍꯥꯛ ꯂꯩꯔꯝꯃꯨꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯊꯣꯉꯥꯛꯄꯗꯨ ꯊꯨꯅꯃꯛ ꯀꯣꯅꯨꯡ ꯃꯅꯨꯡꯗ ꯆꯪꯈ꯭ꯔꯦ ꯑꯗꯨꯒ ꯅꯤꯡꯊꯧ ꯊꯧꯕꯗ ꯈꯨꯔꯨꯝꯂꯒ ꯍꯥꯏꯔꯝꯃꯤ ꯏꯅꯤꯡꯊꯧ ꯀꯣꯅꯨꯡꯒꯤ ꯊꯣꯡꯒꯥꯜꯗ ꯑꯄꯤꯛꯄ ꯆꯥꯎꯕ ꯍꯦꯟꯗꯕ ꯅꯨꯄꯥ ꯑꯃꯈꯛ ꯂꯥꯛꯍꯧꯋꯤ ꯏꯅꯤꯡꯊꯧꯒꯤ ꯏ ꯄꯥꯎ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯇꯧꯕꯒꯤ ꯊꯕꯛꯇꯣ ꯃꯥ ꯑꯣꯏꯅ ꯇꯧꯖꯒꯦ ꯍꯥꯏꯅ ꯍꯥꯏꯍꯧꯋꯤ ꯑꯩꯅꯗꯤ ꯃꯍꯥꯛꯇꯨ ꯌꯥꯝꯅ ꯄꯤꯛꯏ ꯌꯥꯡꯅ ꯆꯦꯟꯕ ꯉꯝꯂꯣꯏ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯊꯕꯛꯇꯨ ꯃꯁꯥꯒ ꯆꯥꯅꯔꯣꯏ ꯍꯥꯏꯅ ꯍꯥꯏꯖꯕꯅꯤ ꯑꯗꯨꯕꯨ ꯃꯥꯅꯗꯤ ꯌꯥꯝꯅ ꯎꯁꯤꯠꯇꯕꯒꯤ ꯃꯑꯣꯡꯗ ꯍꯧꯖꯤꯛ ꯏꯅꯤꯡꯊꯧꯒꯤ ꯄꯥꯎ ꯄꯨꯔꯤꯕ ꯅꯨꯄꯥ ꯑꯁꯤꯗꯒꯤꯁꯨ ꯍꯦꯟꯅ ꯌꯥꯡꯅ ꯆꯦꯟꯕ ꯉꯝꯅꯤ ꯍꯥꯏꯅꯁꯨ ꯍꯥꯏꯍꯧꯋꯤ ꯅꯤꯡꯊꯧꯅ ꯈꯨꯝꯂꯝꯃꯤ ꯃꯥꯒꯤꯁꯨ ꯃꯥꯅ ꯇꯧꯕ ꯉꯝꯕ ꯈꯔ ꯂꯩꯔꯝꯅꯤ ꯑꯗꯨꯅꯅꯤ ꯃꯍꯥꯛꯅ ꯄꯤꯛꯆꯔꯕꯁꯨ ꯌꯥꯝꯅ ꯃꯈꯧ ꯄꯣꯡꯅ ꯋꯥꯍꯩ ꯑꯗꯨꯃꯛ ꯍꯥꯏꯕ ꯉꯝꯂꯤꯕꯗꯣ ꯐꯔꯦ ꯑꯗꯨꯗꯤ ꯃꯍꯥꯛꯄꯨ ꯃꯐꯝꯁꯤꯗ ꯄꯨꯁꯤꯜꯂꯛꯎ ꯐꯒꯅꯤ ꯏꯅꯤꯡꯊꯧ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ
ꯃꯄꯥꯟꯗ ꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯄꯤꯛꯇ꯭ꯔꯨꯗ ꯑꯃꯨꯛ ꯍꯥꯏꯔꯝꯃꯤ ꯍꯥꯏ ꯅꯨꯄꯥ ꯅꯪ ꯏꯅꯤꯡꯊꯧꯅ ꯀꯣꯅꯨꯡꯗ ꯆꯪꯂꯛꯎ ꯍꯥꯏꯕꯅꯤ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯄꯤꯛꯇ꯭ꯔꯨꯁꯨ ꯌꯥꯝꯅ ꯍꯔꯥꯎꯅ ꯀꯣꯅꯨꯡꯗ ꯆꯪꯂꯛꯈꯤ ꯑꯗꯨꯒ ꯅꯤꯡꯊꯧ ꯊꯧꯕꯗ ꯈꯨꯔꯨꯝꯖꯗꯨꯅ ꯍꯥꯏꯔꯝꯃꯤ ꯈꯨꯔꯨꯝꯖꯔꯤ ꯏꯅꯤꯡꯊꯧ ꯅꯅꯥꯏ ꯄꯤꯛꯇ꯭ꯔꯨꯅ ꯏꯅꯤꯡꯊꯧꯒꯤ ꯈꯨꯌꯥꯈꯥꯗ ꯆꯪꯖꯔꯤ ꯏꯅꯤꯡꯊꯧ ꯅꯅꯥꯏ ꯑꯩꯍꯥꯛꯄꯨ ꯏꯅꯤꯡꯊꯧꯅ ꯆꯥꯟꯕꯤꯔꯕꯗꯤ ꯏꯅꯤꯡꯊꯧꯒꯤ ꯏ ꯄꯥꯎ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯇꯧꯕꯒꯤ ꯊꯕꯛ ꯑꯃꯠꯇ ꯑꯩꯉꯣꯟꯗ ꯄꯤꯅꯕꯤꯌꯨ ꯅꯤꯡꯊꯧꯅ ꯈꯨꯝꯂꯝꯃꯤ ꯑꯍꯥ ꯉꯥꯏꯈꯣꯅꯦ ꯍꯦ ꯄꯤꯛꯇ꯭ꯔꯨ ꯊꯕꯛ ꯑꯗꯨꯗꯤ ꯑꯔꯥꯏꯕꯅꯤꯅꯦ ꯅꯠꯇꯦ ꯅꯪꯕꯨ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯌꯥꯡꯅꯗꯤ ꯆꯦꯟꯕ ꯉꯝꯒꯗꯒꯦ ꯑꯩꯒꯤ ꯄꯥꯎ ꯄꯨꯒꯦ ꯍꯥꯏꯔꯕꯗꯤ ꯌꯥꯝꯅ ꯌꯥꯡꯅ ꯆꯦꯟꯕ ꯌꯥꯡꯅ ꯆꯠꯇꯨꯅ ꯄꯥꯎ ꯄꯤꯕ ꯉꯝꯕ ꯃꯤꯑꯣꯏ ꯑꯃꯗꯤ ꯑꯣꯏꯒꯗꯕꯅꯤ ꯍꯣꯏ ꯏꯅꯤꯡꯊꯧ ꯅꯅꯥꯏ ꯑꯩꯍꯥꯛ ꯈꯨꯗꯤꯡꯃꯛ ꯈꯪꯖꯩ ꯑꯗꯨꯒ ꯌꯥꯡꯅ ꯆꯦꯟꯕ ꯉꯝꯕꯒꯤ ꯍꯥꯏꯔꯨꯔꯒꯗꯤ ꯏꯅꯤꯡꯊꯧꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯂꯝꯖꯦꯟ ꯌꯥꯡꯂꯦ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨꯗꯒꯤ ꯑꯩꯅ ꯍꯦꯟꯅ ꯌꯥꯡꯅ ꯆꯦꯟꯕ ꯉꯝꯖꯒꯅꯤꯗꯣ ꯅꯪꯒꯤ ꯋꯥꯁꯤꯁꯨ ꯑꯗꯨꯝ ꯅꯨꯡꯉꯥꯏꯔꯤꯅꯦꯍꯦ ꯏꯕꯣ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯉꯁꯤꯃꯛ ꯅꯪꯒ ꯑꯩꯒꯤ ꯂꯝꯖꯦꯜ ꯌꯥꯡꯕ ꯏꯅꯥꯏ ꯑꯃꯒ ꯂꯝꯖꯦꯜ ꯇꯥꯟꯅꯍꯟꯕ ꯇꯥꯔꯦ ꯃꯗꯨꯗ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯃꯥꯏ ꯄꯥꯛꯂꯕꯗꯤ ꯑꯩꯒꯤ ꯏ ꯄꯥꯎ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯇꯧꯕꯒꯤ ꯊꯕꯛꯇꯣ ꯅꯪꯉꯣꯟꯗ ꯄꯤꯗꯧꯔꯤꯕꯅꯤ ꯍꯣꯏ ꯏꯅꯤꯡꯊꯧ ꯅꯅꯥꯏ ꯑꯩꯍꯥꯛ ꯋꯥꯐꯝꯗꯨ ꯌꯥꯖꯔꯦ ꯑꯁꯨꯝꯅ ꯍꯥꯏꯅꯔꯕ ꯃꯇꯨꯡ ꯂꯩꯕꯥꯛ ꯄꯨꯡꯖꯥꯎ ꯊꯤꯟꯗꯨꯅ ꯄꯤꯛꯇ꯭ꯔꯨꯒ ꯅꯤꯡꯊꯧ ꯊꯧꯕꯒꯤ ꯄꯥꯎ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯇꯧꯔꯤꯕ ꯂꯝꯖꯦꯜ ꯌꯥꯡꯕ ꯄꯥꯃꯦꯜꯒ ꯂꯝꯖꯦꯜ ꯇꯥꯟꯅꯍꯟꯒꯅꯤ ꯍꯥꯏꯕꯒꯤ ꯄꯥꯎꯁꯤ ꯂꯩꯕꯥꯛ ꯁꯥꯔꯥ ꯁꯟꯈ꯭ꯔꯦ ꯃꯇꯧꯗꯨ ꯌꯦꯡꯅꯤꯡꯕꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯃꯈꯣꯏꯅ ꯂꯝꯖꯦꯜ ꯇꯥꯟꯅꯒꯗꯧꯔꯤꯕ ꯂꯝꯄꯥꯛ ꯑꯗꯣꯝꯗ ꯂꯥꯛꯅꯔꯝꯃꯤ ꯏꯀꯨꯏ ꯀꯨꯏꯗꯅ ꯃꯐꯝꯗꯨꯗ ꯃꯤꯅ ꯄꯨꯝꯊꯟ ꯍꯦꯛ ꯊꯟꯈ꯭ꯔꯦ ꯄꯤꯛꯇ꯭ꯔꯨ ꯑꯃꯗꯤ ꯄꯥꯃꯦꯜ ꯂꯝꯖꯦꯜꯒꯤ ꯂꯝꯄꯥꯛ ꯑꯗꯨꯗ ꯂꯝꯊꯥꯕ ꯉꯥꯏꯔꯝꯃꯤ ꯑꯁꯨꯝꯅ ꯅꯤꯡꯊꯧꯅ ꯏꯪꯒꯤꯠ ꯍꯦꯛ ꯄꯤꯔꯛꯄꯒꯗꯤ ꯂꯝꯖꯦꯜꯗꯨ ꯂꯝꯊꯥꯔꯝꯃꯤ ꯑꯉꯛꯄꯒꯤ ꯃꯇꯧꯅꯤ ꯃꯈꯣꯏꯒꯤ ꯂꯩꯕꯥꯛꯇꯨꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯝꯖꯦꯜ ꯌꯥꯡꯂꯦꯗꯣ ꯍꯥꯏꯗꯨꯅ ꯂꯩꯔꯤꯕ ꯄꯥꯃꯦꯜꯗꯒꯤꯗꯤ ꯄꯤꯛꯇ꯭ꯔꯨꯅ ꯍꯦꯟꯅ ꯌꯥꯝꯅ ꯌꯥꯡꯈꯤꯗꯨꯅ ꯂꯝꯖꯦꯜꯗꯨ ꯃꯍꯥꯛꯅ ꯃꯥꯏ ꯄꯥꯛꯈ꯭ꯔꯦ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝ ꯑꯃꯗꯤ ꯅꯤꯡꯊꯧ ꯃꯁꯥꯃꯛ ꯌꯥꯎꯅ ꯑꯉꯛꯄ ꯑꯣꯏꯔꯝꯃꯤ ꯑꯗꯨꯒ ꯃꯌꯥ ꯐꯥꯎꯕ ꯈꯨꯝꯖꯤꯟꯒꯅꯤ ꯍꯥꯏꯕ ꯀꯥꯎꯕ ꯃꯈꯩ ꯄꯤꯛꯇ꯭ꯔꯨꯗ ꯃꯨꯟꯅ ꯌꯦꯡꯅꯔꯒ ꯂꯩ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯅ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯤꯛꯇ꯭ꯔꯨꯕꯨ ꯅꯤꯡꯊꯧ ꯊꯧꯕꯒꯤ ꯏ ꯄꯥꯎ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯇꯧꯕꯒꯤ ꯊꯕꯛꯇꯨ ꯃꯉꯣꯟꯗ ꯁꯤꯟꯅꯈꯤ ꯃꯔꯝ ꯑꯁꯤꯗꯒꯤ ꯍꯥꯟꯅꯗꯒꯤ ꯊꯕꯛ ꯇꯧꯔꯝꯕ ꯄꯥꯃꯦꯜꯗꯤ ꯄꯤꯛꯇ꯭ꯔꯨꯒꯤ ꯃꯊꯛꯇ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ ꯑꯗꯨꯒ ꯅꯣꯡꯃꯗꯤ ꯃꯍꯥꯛꯁꯨ ꯄꯤꯛꯇ꯭ꯔꯨꯕꯨ ꯂꯃꯟ ꯑꯃꯨꯛꯇꯪꯗꯤ ꯈꯨꯝꯈꯤꯒꯦ ꯍꯥꯏꯅ ꯁꯤꯡꯗꯨꯅ ꯂꯩꯈ꯭ꯔꯦ ꯑꯗꯨꯕꯨ ꯋꯥ ꯈꯪꯕ ꯅꯤꯡꯊꯧ ꯊꯧꯕꯅꯤ ꯃꯍꯥꯛꯅ ꯄꯥꯃꯦꯜꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈ꯭ꯔꯔꯣꯏ ꯈꯟꯗꯨꯅ ꯃꯍꯥꯛꯄꯨꯁꯨ ꯀꯣꯅꯨꯡꯒꯤ ꯁꯅꯥ ꯂꯨꯄꯥ ꯀꯌꯥꯃꯔꯨꯝ ꯁꯦꯟꯅꯕꯒꯤ ꯊꯕꯛꯇꯨ ꯄꯤꯕꯤꯔꯝꯃꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯗꯤ ꯍꯧꯈ꯭ꯔꯦ ꯄꯤꯛꯇ꯭ꯔꯨꯒꯤ ꯄꯨꯛꯆꯦꯜ ꯁꯦꯡꯕ ꯆꯝꯖꯕ ꯃꯇꯧ ꯑꯗꯨꯗ ꯅꯤꯡꯊꯧ ꯊꯧꯕꯅꯁꯨ ꯃꯍꯥꯛꯄꯨ ꯌꯥꯝꯅ ꯅꯨꯡꯁꯤꯔꯝꯃꯤ ꯑꯗꯨꯒ ꯂꯨꯅ ꯆꯥꯅꯁꯨ ꯇꯧꯕꯤꯔꯝꯃꯤ ꯃꯇꯧ ꯑꯁꯤꯗ ꯄꯥꯃꯦꯜꯗꯤ ꯄꯤꯛꯇ꯭ꯔꯨꯒꯤ ꯃꯊꯛꯇ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯁꯥꯎꯅꯤꯡꯂꯒ ꯂꯩꯕꯅꯦ ꯍꯦꯟꯅ ꯁꯥꯎꯅꯤꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯑꯗꯨꯅ ꯃꯍꯥꯛꯅ ꯄꯤꯛꯇ꯭ꯔꯨꯒꯤ ꯑꯁꯣꯏꯕ ꯑꯁꯦꯡꯕ ꯇꯥꯟꯖꯥ ꯌꯦꯡꯂꯒ ꯂꯩꯈꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇ ꯄꯤꯛꯇ꯭ꯔꯨꯗꯨ ꯑꯍꯤꯡ ꯇꯨꯝꯕ ꯌꯥꯗꯕꯗꯒꯤ ꯀꯣꯅꯨꯡꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯂꯩꯀꯣꯜꯗꯨꯗ ꯀꯣꯏꯆꯠ ꯆꯠꯂꯒ ꯂꯩꯔꯝꯃꯤ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯆꯠꯄ ꯃꯇꯝꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯥꯒꯤ ꯃꯈꯣꯡꯗ ꯇꯣꯡꯂꯤꯕ ꯁꯦꯟꯗꯜ ꯑꯗꯨꯅ ꯂꯩꯃꯥꯏꯗ ꯑꯍꯨꯝꯂꯛ ꯘꯞ ꯘꯞ ꯂꯥꯎꯅ ꯊꯤꯜꯂꯛꯂꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯃꯃꯥꯡ ꯃꯇꯝꯗ ꯁꯦꯟꯗꯜꯗꯨꯅ ꯃꯉꯣꯟꯗ ꯍꯥꯏꯈꯤꯕ ꯋꯥ ꯑꯗꯨ ꯄꯤꯛꯇ꯭ꯔꯨꯅ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ ꯑꯗꯨꯒ ꯃꯆꯤꯟꯗ ꯇꯞꯅ ꯍꯥꯏꯖꯔꯝꯃꯤ ꯍꯤ ꯑꯩꯒꯤ ꯃꯔꯨꯞ ꯁꯦꯟꯗꯜꯁꯤꯅ ꯅꯍꯥꯟ ꯍꯥꯏꯈꯤꯕꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯂꯩꯃꯥꯏ ꯑꯃꯒꯤ ꯃꯊꯛꯇ ꯑꯍꯨꯝꯂꯛ ꯊꯤꯜꯂꯛꯂꯕꯗꯤ ꯃꯍꯥꯛꯅ ꯊꯤꯜꯂꯛꯂꯤꯕ ꯃꯐꯝꯗꯨꯒꯤ ꯂꯩꯅꯨꯡꯗ ꯁꯅꯥ ꯂꯨꯄꯥ ꯀꯌా ꯑꯃ ꯐꯨꯝꯂꯒ ꯂꯩ ꯍꯥꯏꯈꯤꯕꯅꯤꯀꯣ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯍꯧꯖꯤꯛꯃꯛ ꯃꯐꯝꯁꯦ ꯇꯧꯈꯥꯏꯔꯒ ꯍꯦꯛꯇꯃꯛ ꯌꯦꯡꯂꯒꯦ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯌꯥꯝꯅ ꯊꯨꯅ ꯃꯐꯝꯗꯨ ꯇꯧꯈꯥꯏꯕ ꯍꯧꯔꯝꯃꯤ ꯈꯔ ꯂꯨꯅ ꯇꯧꯈꯥꯏꯔꯕ ꯃꯇꯨꯡꯗ ꯌꯥꯝꯅ ꯂꯤꯔꯕ ꯌꯥꯝꯅꯁꯨ ꯆꯥꯎꯕ ꯆꯐꯨ ꯑꯃꯗ ꯁꯅꯥ ꯂꯨꯄꯥꯅ ꯄꯤꯛ ꯊꯟꯕ ꯃꯈꯩ ꯌꯥꯎꯔꯒ ꯂꯩꯔꯝꯕ ꯆꯐꯨ ꯑꯃꯈꯛ ꯊꯦꯡꯅꯔꯝꯃꯤ ꯃꯗꯨ ꯎꯕ ꯃꯇꯝꯗ ꯄꯤꯛꯇ꯭ꯔꯨꯅ ꯃꯊꯃꯣꯏꯗ ꯑꯁꯨꯝꯅ ꯈꯟꯖꯔꯝꯃꯤ ꯃꯁꯤꯒꯤ ꯁꯅꯥ ꯂꯨꯄꯥꯁꯦ ꯑꯔꯣꯟꯕ ꯀꯅꯥꯁꯨ ꯈꯪꯗꯕ ꯁꯅꯥ ꯂꯨꯄꯥ ꯑꯣꯏꯅꯤ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯍꯧꯖꯤꯛꯃꯛ ꯁꯅꯥ ꯂꯨꯄꯥꯁꯤꯡꯁꯦ ꯂꯣꯏꯅꯃꯛ ꯂꯧꯊꯣꯛꯂꯒꯦ ꯑꯗꯨꯒ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯂꯩꯕꯥꯛꯁꯤꯒꯤ ꯂꯥꯏꯔꯕ ꯇꯣꯜꯂ ꯇꯥꯔꯕ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯗ ꯌꯦꯟꯊꯣꯛꯄꯤꯔꯒꯦ ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯧꯅꯦꯅ ꯇꯧꯔꯤꯕꯁꯤꯅ ꯃꯔꯣꯜ ꯑꯃ ꯁꯅꯥ ꯂꯨꯄꯥꯗꯤ ꯐꯅ ꯌꯥꯝꯅ ꯂꯩ ꯍꯥꯏꯅꯩ ꯑꯗꯨꯒ ꯃꯥꯒꯤ ꯂꯩꯕꯥꯛꯁꯤꯒꯤ ꯑꯋꯥ ꯑꯅꯥ ꯇꯥꯔꯕ ꯃꯤꯑꯣꯏꯁꯤꯡꯁꯤꯗꯗꯤ
lupa ama phauba pithoktana mateng pangbidene magi haibabu thagi oina longmi sinmi mayam sidagi phau seng khonggatpa masi khaktani asumna khanduna yam khraba sana lupa mayam adubu mahakna kanasu khanghandana mahaki kada honjillaga thamlammi asumna mathangi numitadi pikru ayuk ngana hagatuna makhoigi lebak aduda leiriba lairaba tola taraba miyoi singi imungda chatuna sana lupa sing adubu yenthokpa haurammi mahakna tawriba thabaksi ningthau thawbanasu loinamak khangli uribani adubu mahakna pikrubu thajaba oibana maduki maramda karisu thoina khanjillude aduga pameldi pikruna tawriba thabak asida singnaba phaurammi aduga mathamoidasu khanjarammi masigi pikru hariba sauba hendaba nupasina yenthokliba sana lupa mayam asibu kadaidagi oiriba jatno phai aina magi mathakta laman amuktang khumge khaliba se tan chare handakti tanja se mangan ba yadre mahakna yenthokliba sana lupa mayam se ining thogi pukaida thamliba aina yengsiliba sana lupa sing se sidagi piktuna huran khibani haidana hektamak haijilage asumna khanduna pamel thawbagi manakta yamna phingna selak lammi aduga hairamme ining thau mangle pumnamak mangba tare hai kari tawrobagi ne he nangna aduk yamna phingna selak libadubo ining thau bu piktuna tawriba thabak asibu karimata ubida baro kari no ne he pamel nakna haribadubo piktuna bu kari tawrobagi ining thau handak nongmanini asida piktuna leibak asigi praja miyamda yenthokliba sana lupa mayam ase atai atopa mafam amadagi na lamdre ining thogi lejariba nanai aihakna senajariba pukai asidagi oiramle piktrugi mataw asida nanai aihakna singaduna sana lupa mayam asibu ngarang ahingsima tumdaba makai masing thiraga yengjarubani adubu ining thogi leramliba sana lupa singase tangkhai watlaga leiramle masi pumna makse piktuna huran kiba soidana mak oidoribani ining thau ningthongna hairamme kari haiba iya aina di mabu kayada nuksina luna sana tawbiruriba aduga mahakti aduk yamna puksel pikba misak ama oiramlaba phai khangani do mi apikpa mahak ngasidi thauba igi itik khangalage do asumna haiduna manai amada onsilaga amuk hairamme hai nakhoi kana le piktu du mafam sida khudak asida porakadabani asumna manai aduna piktu bu kaururaga konungda punna lakminaramme piktuna thobada khurumjaraga hairamme ining thau nanai piktu bu kaubibabu kari sanaya thang takpigadaba iya kayada haisingna kari su khangjadabaga saribano se hai huranba ngasidi nahakki numito surabani karigino nangna aigi pukaida matam koinedagi tungsinjaduna thamjarakpa sana lupa mayamdubu huralibadi nahakna tawriba thabaksingdo madugi chap chaba dandi nang ngasidi phangba tare ining thau haibiriba sibu nanai aihakti bhab tajade ining thaugi pukaidagi sana lupa amatasu huran kiba laite aihakti ining thauna thajabidagasu sana lupa senabiriba itaw pamelda amuktang hangbiyu hai tumi leyo taningde huran banabu hurali haina hairakadaba natte nang aina yamna thajaba inai amane adubu ngasidi aigi thajaba mahanbagidamak sibagi serak phauba piba yabane adubu khangu miyoibagi minungsi haibado madu yenglaga nangbu mi pong tadraba asukpo umang amada na tomta thadoktuna thamallage aduga naraibak leiragana hingjero karigumba naraibak thiba haibado madu oiragana umangduda adumak sijakro asumna haiduna lanmi kharada piktrubu pharaga puhankre aduga yamna asukpa sa kaitana thallaba umang amagi mayaida piktrubu matomta thadoktuna thanamle lanmi singdu hankre piktru upai leitana umangdugi akoibada koina chatuna mi taba maphamda thungnaba hotnarammi mahakna asum lakpa matamda yamna angakpa makhalgi lei anikhak satlaga leiramba thengnarammi lei makhal anidu paktaknana lampak oina yamna ningthina marang kaina satlamme lei anidusu hek yengba matamda
ꯌꯥꯝꯅ ꯐꯖꯕ ꯑꯃꯗꯤ ꯄꯨꯛꯅꯤꯡ ꯍꯨꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯂꯩ ꯑꯣꯏꯔꯝꯃꯤ ꯑꯗꯨꯅ ꯄꯤꯛꯇ꯭ꯔꯨꯁꯨ ꯂꯩ ꯑꯅꯤꯗꯨꯒꯤ ꯐꯖꯕꯅ ꯁꯨꯝꯍꯠꯈꯤꯗꯨꯅ ꯂꯩ ꯃꯈꯜ ꯑꯅꯤꯗꯨꯒꯤ ꯃꯅꯨꯡꯗ ꯑꯃꯕꯨ ꯍꯦꯛꯇꯨꯅ ꯃꯅꯝ ꯅꯝꯂꯝꯃꯤ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯍꯦꯛ ꯇꯧꯕꯒꯗꯤ ꯄꯤꯛꯇ꯭ꯔꯨꯗꯨ ꯃꯁꯥꯗ ꯀꯔꯤꯒꯨꯝꯕ ꯍꯩꯅꯗꯕ ꯈꯔ ꯐꯥꯎꯔꯛꯈꯤ ꯑꯗꯨꯒ ꯈꯨꯗꯛ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯁꯥ ꯄꯨꯝꯅꯃꯛ ꯂꯥꯏꯊꯨꯡꯅ ꯌꯣꯝꯕ ꯃꯈꯩ ꯊꯨꯡꯂꯛꯂꯝꯃꯤ ꯃꯗꯨ ꯎꯕꯗ ꯄꯤꯛꯇ꯭ꯔꯨꯗꯤ ꯌꯥꯝꯅ ꯄꯥꯈꯠꯂꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯝꯃꯤ ꯏꯁ ꯀꯔꯤꯅꯣ ꯇꯧꯔꯤꯕ ꯃꯇꯧꯁꯤꯕꯣ ꯑꯩꯗꯤ ꯂꯥꯏꯊꯨꯡꯅ ꯌꯣꯝꯂꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯦꯗꯅ ꯑꯣ ꯑꯩꯕꯨ ꯀꯔꯤ ꯅꯨꯡꯒꯤ ꯂꯩꯁꯤꯕꯨ ꯃꯅꯝ ꯅꯝꯂꯨꯕꯅꯣ ꯈꯪꯗ꯭ꯔꯦ ꯉꯥꯏꯈꯣ ꯂꯩꯁꯤ ꯃꯅꯝ ꯅꯝꯕ ꯃꯇꯝꯗ ꯂꯥꯏꯊꯨꯡ ꯊꯨꯡꯂꯕꯅꯤꯅ ꯑꯇꯣꯞꯄ ꯂꯩꯁꯤ ꯑꯃꯨꯛ ꯃꯅꯝ ꯅꯝꯕꯗ ꯂꯥꯏꯊꯨꯡꯁꯤ ꯐꯈꯤꯕꯁꯨ ꯌꯥꯏꯅ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯂꯩꯗꯨꯕꯨ ꯑꯃꯨꯛ ꯍꯦꯛꯇꯨꯅ ꯃꯅꯝ ꯅꯝꯂꯝꯃꯤ ꯍꯥꯏꯕꯒ ꯇꯧꯕꯒ ꯄꯤꯛꯇ꯭ꯔꯨꯒꯤ ꯃꯁꯥꯗ ꯌꯣꯝꯂꯝꯕ ꯂꯥꯏꯊꯨꯡ ꯃꯌꯥꯝ ꯑꯗꯨ ꯂꯩꯗꯨꯕꯨ ꯃꯅꯝ ꯅꯝꯂꯨꯕꯗꯒꯤ ꯄꯨꯝꯅꯃꯛ ꯐꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯄꯤꯛꯇ꯭ꯔꯨꯒꯤ ꯋꯥꯈꯜꯗ ꯂꯧꯁꯤꯡ ꯑꯃ ꯂꯥꯛꯂꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯌꯥꯝꯅ ꯊꯨꯅ ꯂꯥꯏꯊꯨꯡ ꯊꯨꯡꯍꯟꯕ ꯉꯝꯕ ꯂꯩꯗꯨ ꯍꯦꯛꯂꯒ ꯅꯤꯡꯊꯧ ꯊꯧꯕꯒꯤ ꯀꯣꯅꯨꯡ ꯌꯧꯅꯅꯕ ꯆꯦꯜꯂꯛꯂꯝꯃꯤ ꯃꯇꯝ ꯑꯗꯨꯃꯛꯇꯤ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯣꯏꯔꯝꯃꯤ ꯃꯁꯤꯗꯒꯤ ꯄꯤꯛꯇ꯭ꯔꯨꯅ ꯃꯍꯥꯛꯀꯤ ꯈꯣꯡꯗ ꯇꯣꯡꯂꯤꯕ ꯁꯦꯟꯗꯜ ꯑꯗꯨꯗ ꯌꯦꯡꯂꯒ ꯍꯥꯏꯔꯝꯃꯤ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯃꯔꯨꯞ ꯁꯦꯟꯗꯜ ꯉꯁꯤꯗꯤ ꯏꯔꯥꯜ ꯂꯩꯖꯗ꯭ꯔꯕ ꯑꯩꯍꯥꯛꯄꯨ ꯏꯔꯥꯜ ꯄꯤꯁꯤꯟꯗꯨꯅ ꯗꯟꯗꯤ ꯄꯤꯔꯛꯂꯤꯕ ꯅꯤꯡꯊꯧꯁꯦ ꯃꯇꯤꯛ ꯊꯣꯛꯄ ꯂꯥꯛꯅꯔꯁꯤ ꯑꯗꯨꯅ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯑꯩꯒꯤ ꯂꯝꯖꯦꯜꯁꯦ ꯌꯥꯡꯅ ꯆꯦꯟꯕ ꯉꯝꯍꯟꯕꯤꯌꯨꯀꯣ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯊꯨꯅ ꯀꯣꯅꯨꯡ ꯑꯗꯨꯗ ꯆꯦꯟꯁꯤꯜꯂꯛꯂꯝꯃꯤ ꯁꯦꯟꯗꯜ ꯑꯗꯨꯅꯁꯨ ꯄꯤꯛꯇ꯭ꯔꯨꯅ ꯍꯥꯏꯈꯤꯕ ꯋꯥ ꯑꯗꯨꯕꯨ ꯌꯥꯔꯕ ꯃꯥꯜꯂꯦ ꯉꯁꯤꯗꯤ ꯄꯤꯛꯇ꯭ꯔꯨꯗꯨ ꯂꯝꯖꯦꯜ ꯌꯥꯡꯕ ꯍꯦꯟꯃꯟꯈꯤꯕꯅ ꯀꯣꯅꯨꯡꯗꯨꯗ ꯂꯩꯔꯤꯕ ꯂꯥꯟꯃꯤ ꯑꯃꯠꯇꯅ ꯄꯤꯛꯇ꯭ꯔꯨꯒꯤ ꯃꯁꯛ ꯑꯗꯨ ꯐꯥꯎꯕ ꯎꯕ ꯐꯪꯍꯧꯗꯦ ꯁꯨꯞꯅꯇꯪꯒꯤ ꯅꯨꯡꯁꯤꯠꯀꯤ ꯁꯥꯍꯨꯝ ꯑꯃꯈꯛ ꯍꯨꯝꯖꯤꯜꯂꯛꯈꯤ ꯃꯁꯤꯗꯒꯤ ꯄꯤꯛꯇ꯭ꯔꯨꯅ ꯅꯤꯡꯊꯧ ꯊꯧꯕꯒꯤ ꯀꯥꯗ ꯊꯨꯅ ꯆꯪꯂꯝꯃꯤ ꯃꯥꯒꯤ ꯐꯃꯨꯡꯒꯤ ꯃꯁꯤ ꯑꯃꯗ ꯂꯥꯏꯊꯨꯡ ꯊꯨꯡꯍꯟꯕ ꯉꯝꯕ ꯂꯩꯗꯨꯕꯨ ꯊꯝꯖꯤꯜꯂꯝꯃꯤ ꯑꯗꯨꯒ ꯌꯥꯝꯅ ꯊꯨꯅ ꯀꯣꯅꯨꯡꯗꯨꯗꯒꯤ ꯑꯃꯨꯛ ꯆꯦꯟꯊꯣꯛꯈ꯭ꯔꯦ ꯅꯤꯡꯊꯧ ꯊꯧꯕꯁꯨ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯣꯏꯔꯕꯅꯤꯅ ꯇꯨꯝꯂꯨꯅꯕꯒꯤꯗꯃꯛ ꯃꯍꯥꯛꯀꯤ ꯐꯃꯨꯡꯗ ꯀꯥꯈꯠꯂꯛꯂꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯣꯟ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯂꯩ ꯑꯗꯨꯗꯒꯤ ꯅꯨꯡꯁꯤꯕ ꯃꯅꯝ ꯅꯝꯂꯛꯈꯤ ꯊꯧꯕꯅ ꯀꯣꯏꯔꯩ ꯂꯩꯔꯒ ꯌꯦꯡꯂꯛꯄ ꯃꯇꯝꯗꯗꯤ ꯌꯥꯝꯅ ꯐꯖꯔꯕ ꯂꯩ ꯑꯃ ꯂꯩꯔꯝꯕꯗꯨꯗ ꯌꯥꯝꯅ ꯉꯛꯂꯝꯃꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯂꯩꯗꯨꯕꯨ ꯄꯥꯏꯔꯒ ꯃꯅꯝ ꯅꯝꯂꯝꯃꯤ ꯏꯁ ꯂꯩꯁꯤꯗꯤ ꯑꯣꯟꯊꯣꯛꯅꯁꯨ ꯃꯅꯝ ꯅꯨꯡꯁꯤꯈ꯭ꯔꯦꯗ ꯑꯗꯨꯒ ꯃꯁꯛ ꯃꯇꯧꯅ ꯃꯔꯣꯜ ꯑꯃ ꯐꯖꯔꯤꯕ ꯅꯠꯇꯦ ꯃꯁꯤꯕꯨ ꯀꯗꯥꯏꯗꯒꯤ ꯄꯨꯔꯛꯂꯤꯕ ꯂꯩꯅꯣꯅꯦ ꯑꯩꯒꯤ ꯅꯨꯄꯤꯅ ꯄꯨꯔꯛꯂꯒ ꯊꯝꯂꯝꯕ ꯑꯣꯏꯔꯤꯅꯤ ꯍꯥꯏꯔꯤꯕ ꯇꯟꯖꯥ ꯑꯗꯨꯃꯛꯇꯗ ꯃꯍꯥꯔꯥꯅꯤꯗꯨꯁꯨ ꯅꯤꯡꯊꯧ ꯊꯧꯕꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯝꯃꯤ ꯃꯍꯥꯛꯇꯤ ꯃꯄꯨꯔꯣꯏꯕꯒꯤ ꯂꯥꯏꯊꯨꯡ ꯄꯛꯂꯕ ꯁꯛꯇꯝꯗꯨ ꯎꯕꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯂꯝꯃꯤ ꯑꯗꯨꯅ ꯍꯥꯏꯔꯝꯃꯤ ꯏꯅꯤꯡꯊꯧ ꯀꯔꯤꯅꯣ ꯏꯅꯤꯡꯊꯧꯅ ꯑꯣꯏꯕꯤꯔꯝꯂꯤꯕ ꯁꯛꯇꯝ ꯑꯁꯤꯕꯣ ꯅꯠꯇꯦ ꯍꯧꯖꯤꯛꯇ ꯆꯥꯛ ꯆꯥꯕꯤꯔꯒ ꯆꯪꯈꯤꯕ ꯃꯇꯝꯗꯗꯤ ꯀꯔꯤꯁꯨ ꯇꯧꯈꯤꯗꯕꯗꯥꯏꯅꯦ ꯑꯗꯨꯒ ꯑꯁꯨꯛ ꯇꯦꯟꯕ ꯃꯇꯝ ꯑꯁꯤꯗ ꯀꯝꯗꯧꯅ ꯍꯛꯆꯥꯡ ꯄꯨꯝꯅꯃꯛ ꯂꯥꯏꯊꯨꯡꯅ ꯌꯣꯝꯕ ꯃꯈꯩ ꯊꯨꯡꯂꯝꯂꯤꯕꯅꯣ ꯍꯥ ꯀꯔꯤꯅꯣꯅꯦꯍꯦ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯣ ꯑꯩꯕꯨ ꯂꯥꯏꯊꯨꯡ ꯄꯛꯂꯦ ꯍꯥꯏꯕ ꯀꯗꯥꯏ ꯃꯤꯡꯁꯦꯜꯗꯣ ꯑꯃꯨꯛꯇ ꯄꯨꯔꯛꯎ ꯁꯦ ꯃꯁꯤꯗ ꯂꯩꯔꯦ ꯑꯃꯨꯛꯇ ꯌꯦꯡꯕꯤꯌꯨ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯃꯤꯡꯁꯦꯜ ꯄꯤꯔꯝꯃꯤ ꯊꯧꯕꯁꯨ ꯃꯤꯡꯁꯦꯜꯗꯨ ꯇꯥꯞ ꯂꯥꯎꯅ ꯄꯥꯏꯔꯒ ꯍꯦꯛ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯃꯍꯥꯛꯁꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯂꯝꯃꯤ ꯃꯤꯡꯁꯦꯜꯗꯨ ꯂꯪꯊꯣꯛꯈꯤ ꯀꯔꯤꯅꯣ ꯁꯤꯕꯨ ꯑꯩꯔꯅꯦ ꯏꯁ ꯃꯁꯤꯗꯤ ꯀꯝꯗꯧꯅ ꯊꯨꯡꯂꯛꯂꯤꯕꯅꯣ ꯍꯥꯏ ꯅꯨꯄꯤ ꯅꯪ ꯍꯧꯖꯤꯛꯃꯛ ꯆꯠꯂꯨ ꯂꯩꯕꯥꯛꯁꯤꯒꯤ ꯑꯈꯪ ꯑꯍꯩ ꯄꯨꯝꯅꯃꯛ ꯀꯧꯈꯠꯍꯜꯂꯨꯁꯣ ꯃꯍꯥꯔꯥꯅꯤꯗꯨꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯊꯨꯅ ꯆꯠꯈ꯭ꯔꯦ ꯂꯩꯕꯥꯛꯇꯨꯒꯤ ꯑꯍꯩꯕ ꯃꯥꯏꯕ ꯃꯥꯏꯕꯤ ꯄꯨꯝꯅꯃꯛ ꯀꯧꯔꯝꯃꯤ ꯑꯗꯨꯕꯨ ꯃꯈꯣꯏ ꯀꯅꯥ ꯑꯃꯠꯇꯅ ꯊꯧꯕꯒꯤ ꯑꯅꯥꯕꯗꯨꯕꯨꯗꯤ ꯐꯍꯟꯕ ꯉꯝꯂꯝꯗꯦ ꯃꯈꯣꯏ ꯃꯌꯥꯝꯅ ꯀꯣꯅꯨꯡꯗ ꯄꯨꯡꯂꯥꯡ ꯂꯥꯡꯅꯔꯤꯕꯁꯤ ꯄꯤꯛꯇ꯭ꯔꯨꯁꯨ ꯂꯥꯞꯇꯛꯅ ꯌꯦꯡꯂꯒ ꯂꯩ ꯑꯗꯨꯒ ꯀꯣꯅꯨꯡꯗ ꯆꯔꯥꯡꯅꯔꯤꯕꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯗꯨꯅ ꯄꯤꯛꯇ꯭ꯔꯨꯗꯨ ꯑꯃꯨꯛ ꯍꯟꯅ ꯀꯣꯅꯨꯡꯗ ꯌꯥꯡꯅ ꯆꯦꯟꯁꯤꯜꯂꯛꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯂꯩꯔꯝꯕ ꯀꯥ ꯑꯗꯨꯗ ꯆꯪꯗꯨꯅ ꯃꯥꯅ ꯂꯣꯠꯂꯝꯕ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝ ꯑꯗꯨꯕꯨ ꯄꯨꯗꯨꯅ ꯑꯃꯨꯛ ꯊꯣꯔꯛꯂꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯀꯣꯅꯨꯡꯗꯨꯕꯨ ꯊꯣꯔꯛꯇ꯭ꯔꯤꯉꯩ ꯊꯧꯕꯒꯤ ꯀꯥꯗ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯃꯨꯛꯇꯪ ꯆꯪꯂꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯝꯃꯤ ꯍꯥꯏ ꯕꯤꯆꯥꯔ ꯍꯩꯇꯕ ꯅꯤꯡꯊꯧ ꯑꯆꯨꯝ ꯑꯔꯥꯟ ꯈꯪꯗꯅ ꯕꯤꯆꯥꯔ ꯍꯦꯛꯇ ꯇꯧꯕ ꯅꯪꯗꯤ ꯅꯄꯨꯟꯁꯤ ꯆꯨꯞꯄ ꯂꯥꯏꯊꯨꯡꯇꯅ ꯌꯣꯝꯂꯒ ꯂꯩꯖꯍꯧꯔꯣ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯅꯨꯡꯁꯤꯠꯀꯤ ꯃꯃꯥꯡ ꯊꯥꯅ ꯆꯦꯟꯈ꯭ꯔꯦ ꯊꯧꯕꯁꯨ ꯄꯤꯛꯇ꯭ꯔꯨꯗ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯕ ꯅꯪꯍꯧꯗ꯭ꯔꯦ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯇꯤꯡꯉꯛ ꯃꯥꯏꯉꯛꯅꯗꯨꯅ ꯌꯦꯡꯂꯒ ꯂꯩꯍꯧꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯄꯤꯛꯇ꯭ꯔꯨꯗꯨ ꯃꯍꯥꯛꯀꯤ ꯄꯣꯛꯅꯐꯝ ꯃꯔꯩꯕꯥꯛ ꯑꯗꯨꯗ ꯑꯃꯨꯛ ꯍꯜꯂꯛꯂꯝꯃꯤ ꯑꯗꯨꯒ ꯍꯤꯡꯈꯤ
Matang asida Thembunggi mapana liri bawari adusu loisinki. Thembung mapagi wari taru badagi ngaihak tumina lay aduga amuk mapabungda hairak lamme. Baba, adudi kaka Pikru se yamna phaba yamna su thauna laiba miyoi niko. Mani. Adunane nangna sunangi kaka Pikru bu usit thawaidana haibado ngasidagi di tokloko. Masidagi di Thembungsu Pikru bu yamna ikai khumnaduna laiki. Masigi matung tarakpadadi wari khanglaba matungda miyamna Pikru bu ikai khumnaramme.